Hangi hay şu. Hello, hello, ma'am. Tamam tarafta. Welcome to life. Torate kanambo. Ini kan ada yang Kanam lakti. Lakti. Nhưng mà rồi ta lại đi thì đây nhưng mà sao Mấy con cười tới đấy gì nữa. Đấy. cứ đi thằng nào ở đây nhà biển rồi nhà biển sẽ cái đây này là của đây à là anh hai được nó phải đâu nó một thứ đây này sẽ jadi gimana lebih masalah jadi gimana lebih do jadi masalah sahur hah? Này hai là cái con tổ. Mình mà lại cái nào lại sẽ không được. Cái nào lại sẽ không được. Wari tau, nuge like tau. Comment tau rồi. Mi em mà lùm mi hết cái nào không thì. Mi ini lại. Iyama lại hey, mà hay manusia malay manus nai de nai ni. Iyama nai. Được rồi cái second like tàu giờ đi ai. Thank you. Mi không lại cái nào nó mi không sẽ. Adi lại. Hey, dulu hard lu đâu. Cái nó. Anh siga. Hato rồi. Hato lao. Ay sirage dulu bro caktarabo ay ginung siba ay itaw ni ni si cái nó hình siga hato rồi mi hat cái ngay si na ko lấy mo dulu nang lấy mo mi hat cái ya mi mga sura mini kanang-kanang mi mga sura like ahum ta ayo Hare Krishna kanang-kanang lao nugai ya mana kare ba kanya dulu nang ba khechi chare hai chao nang nuti ki khechi chale yu nang kare rot kare kang loi nang ji bu khechi chale yu ro
ꯏꯌꯥꯝꯕꯅ ꯀꯔꯥꯏꯕ ꯂꯥꯏꯐꯁꯤꯕꯨ ꯍꯤꯡꯗꯅ ꯐꯔꯝꯕ ꯌꯥꯏ ꯏꯌꯥꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯀꯩ ꯇꯧꯅꯤ ꯑꯩꯗꯤ ꯄꯨꯡ ꯅꯤꯄꯥꯟꯗꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯕ ꯄꯨꯡ ꯌꯥꯡꯀꯥꯔꯗ ꯑꯦꯜꯕꯤ ꯂꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯄꯨꯡ ꯕꯥꯔꯣꯗ ꯇꯧ ꯇꯥꯕꯅꯤꯅ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯥꯏꯕ ꯏꯇꯩꯃ ꯊꯥꯡꯁꯦ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏ ꯍꯣꯏ ꯀꯗꯥꯏ ꯗꯨꯂꯨꯅ ꯀꯩ ꯍꯥꯏ ꯀꯗꯥꯏ ꯐꯦꯠꯇꯤ ꯅꯪ ꯊꯥꯡꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯅꯪ ꯄꯤꯔꯛꯎ ꯆꯥꯛꯀꯨꯗꯣ ꯑꯗꯨ ꯆꯥꯛꯐꯨ ꯄꯤꯔꯦ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯥꯡ ꯉꯁꯤ ꯂꯣꯏꯔꯤꯃꯤꯅꯤ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯀꯥꯡ ꯉꯁꯤ ꯂꯣꯏꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯉꯔꯥꯡꯅ ꯂꯣꯏꯔꯦꯅ ꯉꯔꯥꯡ ꯂꯣꯏꯈꯔꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯗꯨꯂꯨ ꯁꯥꯇ꯭ꯔꯣꯠ ꯉꯔꯥꯡꯅ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯥꯏꯕ ꯇꯨꯂꯥꯔꯥꯝ ꯈꯦꯆꯤ ꯆꯥꯕ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒ ꯉꯁꯤ ꯌꯥꯏ ꯑꯣ ꯃꯣꯏ ꯁꯤꯒ ꯉꯁꯤ ꯑꯣꯏ ꯌꯥꯏ ꯑꯠꯆꯥ ꯑꯠꯆꯥ ꯃꯥꯟꯅꯗꯦꯅꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯀꯗꯥꯏꯒꯤ ꯑꯒꯔꯇꯂꯥꯒꯤꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯂꯣꯏ ꯅꯠꯇ꯭ꯔꯣ ꯁꯥꯇ꯭ꯔꯣꯠ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟ ꯑꯣꯏ ꯃꯥꯜꯂꯦ ꯅꯍꯥꯟꯅ ꯀꯩꯅꯣ ꯂꯣꯏ ꯃꯥꯜꯂꯤꯅꯦ ꯁꯥꯇ꯭ꯔꯣꯠꯇꯣ ꯍꯩꯃꯅꯁꯤ ꯕ꯭ꯔꯣ ꯍꯩꯃꯩꯅꯁꯤ ꯕ꯭ꯔꯣ ꯍꯧꯔꯤ ꯍꯩꯃꯤꯟꯅꯁꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯩꯃꯤꯟꯅꯁꯤ ꯕ꯭ꯔꯣ ꯍꯧꯔꯤ ꯄꯣꯛꯁꯨ ꯉꯥꯏꯔꯤ ꯍꯥꯏ ꯄꯣꯛꯁꯨ ꯉꯥꯏꯔꯤ ꯀꯩꯅꯣꯅꯦ ꯄꯣꯛꯁꯨ ꯉꯥꯏꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯩꯃꯅꯁꯤ ꯕ꯭ꯔꯣ ꯍꯥꯎꯔꯤ ꯄꯣꯛꯁꯨ ꯉꯥꯏꯔꯤ ꯍꯥꯏ ꯍꯥꯎꯏꯍꯦ ꯄꯣꯛꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯎꯏꯍꯦ ꯄꯨꯛ ꯍꯥꯏꯅꯦ ꯃꯥꯏꯁꯦ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯥꯅꯦ ꯍꯩꯃꯁꯤ ꯕ꯭ꯔꯣ ꯍꯥꯎꯔꯤ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯗꯨꯂꯨꯁꯦ ꯄꯨꯛ ꯍꯥꯏꯔꯒꯅ ꯄꯣꯛ ꯑꯃ ꯃꯣꯕꯥꯏꯜ ꯇꯥꯔꯦ ꯁꯤꯔꯦꯍꯦ ꯃꯣꯕꯥꯏꯜ ꯀꯥꯏꯗꯣꯔꯦ ꯀꯥꯏꯕꯗ ꯅꯪꯒꯟ ꯀꯥꯏꯔꯦ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯁꯨ ꯈꯦꯆ꯭ꯔꯤ ꯆꯥꯏ ꯉꯁꯤ ꯌꯥꯏ ꯑꯣ ꯍꯥꯇꯣꯛꯎꯔꯣ ꯃꯦꯁꯦꯖ ꯐꯖꯅ ꯄꯥꯗ꯭ꯔꯤꯗꯣ ꯑꯍꯤꯡꯁꯤꯒꯥꯏ ꯗꯨꯂꯨ ꯕ꯭ꯔꯣ ꯍꯥꯠꯇꯣꯛꯎꯔꯣ ꯅꯪ ꯑꯩꯅ ꯑꯣꯖꯥꯅꯤꯅꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯍꯥꯠꯇꯣꯛꯎꯔꯣ ꯅꯪꯕꯨ ꯑꯩꯅ ꯑꯦꯜ ꯕꯤ ꯍꯣꯁꯅꯤ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯌꯦꯡꯒꯦꯔꯣ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯈꯦꯆꯤ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯌꯨꯛꯇꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯌꯨꯛꯇꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯗꯨꯂꯨ ꯕ꯭ꯔꯣ ꯑꯩ ꯈꯦꯆꯤ ꯆꯥ ꯉꯝꯗꯦꯅꯦꯕꯣ ꯃꯈꯅꯥꯎ ꯐꯨꯜꯂꯤꯅꯦꯕꯣ ꯇꯦꯛꯅꯣ ꯏꯆꯦ ꯂꯥꯛꯑꯦ ꯏꯆꯦ ꯀꯦꯛꯃꯣꯠ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯀꯦꯛꯃꯣꯠ ꯍꯩꯃꯥ ꯍꯦꯜꯂꯣ ꯍꯥꯏꯔꯁꯦ ꯍꯦꯜꯂꯣ ꯑꯔꯖꯦ ꯕ꯭ꯔꯣ ꯏꯆꯦ ꯀꯦꯛꯃꯣꯠ ꯍꯦꯜꯂꯣ ꯏꯁ ꯏꯆꯦ ꯀꯦꯡꯃꯣꯠ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯔꯝ ꯐꯪꯅꯗꯣꯏꯅꯣ ꯈꯪꯗꯦꯗ ꯒꯨꯍꯥꯇꯤꯗ ꯐꯪꯅꯕꯁꯤ ꯑꯁꯤꯒꯤ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯏꯆꯦ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏ ꯍꯥꯠꯇꯣꯛꯑꯣꯍꯦ ꯅꯪ ꯍꯥꯠꯇꯣꯛꯑꯗꯤ ꯅꯪ ꯑꯩꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯗꯣꯏꯒꯦ ꯗꯨꯂꯨ ꯕ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯍꯩꯃꯦꯠꯆꯦ ꯑꯃꯅ ꯃꯣꯕꯥꯏꯜꯅ ꯊꯥꯗꯅ ꯑꯦꯜꯕꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏ ꯈꯝꯅ ꯂꯩꯔꯝꯃꯅꯤꯀꯣ ꯃꯃꯥꯏ ꯈꯥꯝꯅ ꯂꯩ ꯃꯃꯥꯏ ꯈꯥꯝꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨ ꯑꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯀꯦꯛ ꯃꯣꯠꯁꯦ ꯂꯥꯏꯚ ꯌꯥꯎꯅ ꯎꯏꯈ꯭ꯔꯗꯣꯏꯅꯦ ꯎꯏꯒꯤꯁꯅꯨ ꯏꯆꯦꯁꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯀꯦꯛꯃꯣꯠ ꯑꯗꯨꯒ ꯏꯌꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯨꯂꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯀꯦꯛꯃꯣꯠ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯑꯩ ꯀꯦꯜꯂꯤꯕꯗ ꯅꯨꯡꯁꯤ ꯏꯆꯦ ꯀꯦꯛꯃꯣꯠ ꯅꯨꯡꯁꯤꯍꯦ ꯑꯩꯈꯣꯏ ꯃꯥ ꯏꯆꯦ ꯀꯦꯛꯃꯣꯠꯇ ꯒꯨꯍꯥꯇꯤꯗ ꯐꯪꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯔꯤ ꯀꯩꯅꯣ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯒꯗ꯭ꯔ ꯐꯪꯂꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃꯗꯤ ꯂꯩꯔꯝꯃꯦ ꯏꯆꯦ ꯀꯦꯛꯃꯣꯠ ꯏꯌꯥꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯀꯔꯤ
ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯣ ꯀꯥꯎꯔꯣꯏꯍꯦ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯎꯏꯕ ꯅꯝꯕꯔ ꯑꯣꯟꯅꯤ ꯍꯥꯏ ꯀꯔꯤ ꯉꯥꯏꯈꯣ ꯑꯐꯥꯎ ꯁꯥꯔꯤꯔꯣ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯈꯤꯒꯦ ꯍꯥꯏ ꯉꯥꯏꯈꯣ ꯍꯥꯏ ꯃꯥꯁꯨ ꯑꯦꯜꯕꯤ ꯊꯥꯈꯤꯒꯦ ꯍꯥꯏ ꯗꯨꯂꯨ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯔꯤ ꯕ꯭ꯂꯨ ꯄꯤꯗꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯎꯏꯕ ꯅꯝꯕꯔ ꯋꯥꯟꯅꯤ ꯍꯥꯏ ꯏꯆꯦ ꯀꯦꯃꯣꯟ ꯎꯏꯕ ꯅꯝꯕꯔ ꯋꯥꯟꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯈꯦꯁꯤ ꯆꯥꯏ ꯍꯥꯏꯁꯦ ꯎꯗ꯭ꯔꯣ ꯍꯥꯠꯇꯣꯛꯎꯔꯣ ꯑꯍꯤꯡꯁꯤꯒ ꯏ ꯅꯥꯏ ꯇꯥꯅꯤ ꯀꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯃꯥ ꯗꯨꯂꯨꯕꯨꯔꯣ ꯍꯥꯠꯇꯧꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯅꯪ ꯕꯨꯂꯨ ꯂꯧꯊꯣꯛꯎꯔꯣ ꯍꯧꯖꯤꯛ ꯁꯤꯒꯦꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯃꯈꯨꯠꯇ ꯑꯗꯨꯒ ꯑꯩ ꯍꯩꯃꯔꯁꯤ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯂꯣꯏꯔꯒ ꯒꯨꯂꯤ ꯆꯥꯔꯤ ꯍꯥꯏ ꯍꯣꯏ ꯃꯥ ꯁꯤꯔꯦꯍꯦ ꯀꯔꯤ ꯒꯨꯂꯤꯅꯣ ꯆꯥꯏꯁꯦ ꯀꯗꯥꯏ ꯍꯣꯖꯝꯒꯤ ꯒꯨꯂꯤ ꯆꯥꯏꯔꯣ ꯏꯌꯥꯝꯕ ꯑꯥꯔꯗꯤꯅꯥꯏ ꯈꯟꯅꯔꯁꯤ ꯍꯥꯏꯅꯦ ꯂꯥꯎ ꯂꯥꯎ ꯈꯟꯅꯁꯤ ꯀꯦꯛ ꯃꯣꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯈꯦꯆ꯭ꯔꯤ ꯆꯥꯔꯦ ꯕ꯭ꯔꯣꯗꯤ ꯏꯆꯦ ꯑꯩ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯃꯌꯥꯟ ꯇꯨꯌꯥꯟ ꯆꯥꯏ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯂꯨꯃꯤꯁꯤꯕꯨ ꯍꯥꯏ ꯀꯅꯥꯅꯣ ꯂꯨꯃꯤꯁꯦ ꯑꯩ ꯑꯦꯜꯕꯤꯗ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯃꯥ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯂꯥꯛꯑꯦ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯏꯆꯦ ꯄꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯈꯔ ꯉꯟꯅ ꯇꯧꯑꯣ ꯌꯥꯗ꯭ꯔꯣ ꯁꯤꯛꯁ ꯂꯥꯏꯛ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯅꯅꯥꯎꯗꯤ ꯀꯗꯥꯏ ꯃꯇꯝ ꯐꯪꯗꯦ ꯏꯆꯦ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯀꯗꯥꯏ ꯑꯌꯨꯛꯇꯒꯤ ꯄꯨꯡ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ 11ꯕꯨ ꯊꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯒꯤ ꯀꯔꯤ ꯃꯇꯝꯗ ꯀꯔꯤ ꯌꯦꯡꯅꯤꯡꯗꯅ ꯑꯩ ꯊꯥꯕꯅꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯄꯨꯡ ꯀꯔꯥꯏ ꯕꯥꯔꯣ ꯑꯣꯏꯅ ꯊꯥꯔꯕꯅꯤ ꯃꯌꯥꯝꯗ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯕꯅꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯊꯦꯡ ꯊꯥꯏꯑꯦꯅ ꯑꯗꯨꯗꯒꯤ ꯍꯩꯃꯔꯤꯁꯤ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯍꯖꯥꯝ ꯑꯣꯏꯅꯕꯩꯅꯤ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯈꯦꯆ꯭ꯔꯤꯒꯤ ꯄꯋꯥꯔꯅꯤ ꯑꯌꯨꯛꯇ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯀꯦꯛꯃꯣꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯗꯨꯒ ꯍꯦꯃꯤꯅꯤꯆꯦ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯁꯥꯏꯠ ꯃꯨꯛ ꯎꯅꯔꯦ ꯀꯔꯤ ꯁꯤꯗ ꯑꯃꯨꯛ ꯎꯅꯔꯦ ꯍꯥꯏ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯁꯤꯗ ꯑꯃꯨꯛ ꯎꯅꯔꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩꯗꯤ ꯀꯔꯤ ꯊꯦꯡꯅ ꯊꯥꯔꯤꯅꯤ ꯀꯔꯤꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯀꯗꯥꯏ ꯃꯌꯥꯝꯅ ꯊꯥꯕꯗꯨꯒ ꯑꯩꯁꯨ ꯀꯗꯥꯏ ꯊꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯇꯝꯗꯣ ꯑꯦꯜꯕꯤ ꯊꯥꯅꯤꯡꯗꯦꯕ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤꯁꯤꯒ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯄꯥꯔꯇꯤ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏ ꯂꯣꯏ ꯈꯦꯆ꯭ꯔꯤ ꯆꯥꯔꯦ ꯉꯁꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯦꯛꯃꯣꯠ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚ ꯀꯔꯤ ꯌꯥꯎꯕꯗ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯑꯣ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯒꯤ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏ ꯐꯪꯗꯦ ꯍꯥꯏ ꯉꯁꯤꯗꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛ ꯂꯩꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯩꯃꯅꯁꯤꯁꯦ ꯉꯁꯤ ꯇꯨꯝꯕ ꯀꯔꯤ ꯍꯩꯃꯦꯅꯁꯤꯁꯦ ꯉꯁꯥꯏ ꯇꯨꯝꯕ ꯆꯠꯂꯦ ꯍꯥꯏꯈꯤꯕꯅꯤꯅꯦ ꯑꯩ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯇꯨꯝꯃꯦ ꯉꯁꯤꯗꯤ ꯑꯍꯤꯡꯒꯤ ꯑꯦꯜꯕꯤ ꯑꯩ ꯀꯤꯖꯩ ꯍꯥꯏ ꯗꯨꯂꯨ ꯀꯤꯖꯅꯨꯍꯦ ꯍꯥꯠꯂꯨꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯕꯕꯥ ꯅꯪ ꯈꯪꯉꯨ ꯍꯥꯠꯀꯅꯤ ꯈꯪꯉꯨ ꯑꯩꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯒ ꯅꯪ ꯀꯔꯤ ꯀꯤꯖꯩ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯥꯔꯖꯦ ꯑꯣꯜꯋꯤꯁ ꯀꯔꯤ ꯍꯥꯏ ꯏꯟꯖꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯇꯨꯝꯃꯒꯦ ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯌꯦꯡꯉꯨꯕ ꯑꯥꯔꯖꯦꯒꯤ ꯃꯨꯛ ꯑꯣꯟꯗ ꯂꯩꯔꯝꯃꯦ ꯍꯥꯏ ꯏꯌꯥꯝꯕ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯔꯤ ꯍꯥꯏ ꯁꯨꯝ ꯊꯥꯒꯦꯅ ꯊꯥꯕꯅꯤꯅ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯒ ꯀꯅꯥ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯗꯤ ꯑꯩꯅ ꯁꯨꯝ ꯊꯥꯖꯜꯂꯕꯅꯤ ꯄꯨꯡ 12:30ꯗꯅꯤ ꯊꯥꯔꯤꯁꯦ
दुगा मैं खलीबा करे मीगी करे मतमदा एलबी तोनिंग बसे तल्लियाबा अदुना मता लागा लाक्सतनी लादा लाक्सतनी जुम थारगे ने जुम थारबनी दुगा की इचे पुंसुना हेमिनसी आइना नो करे दुगा की आंटी ने कराइबा विथ विथ ए नाइ ताना तानी को nasi ahing siga nai tania ngasi ahing siga dugai kasan mitei na 7 like dan thank you kasan mitei aigi elbi la koi tamu ta theng na lai he ngasi aigi elbi se dugai gi ardina karaiba hato oro ahing theng na elbi taurido hoi ma ardi dulu hato ro na ngai na aini na hato ku din da nang na te ina hat tu ni na ina ji दुगे चे पुंछना करे कासान मिते याना लव इमोजी दुगे कासान मिते न करे बारजे नंग लोरगा इशू एलबी था निको हाहा आइ करे कासान मिते कनि जंग चागे दुगे की हेमेसी मन आइबा रोबिता आइना माइक पाइ करे रोबिता गुमाइ गेसे दुगे कासान मिते न करे बच्चे पुंछिरोल खरमजरी आइ hoi mai gel bi de suk theng na lak to mayam se bu nung si ne ai de kare ai de khali ni ko ai kana mu lak ta su karim warau de ai sum thaja laga ne sum thaja la bani kana mu da su warau de kana mu de su kare lak ta su karim warau ga lekte ai mai comment pa ge da ai chak cha diri ko ai ai ma suk theng na sak sa diri ba katha mi tei charo do ge che ponchro na kare ba cake mod o ai gi इचानुपीगी समर ब्रेक करे समर वेकेशन हाई रहा है समर वेकेशन होबोता ngairi aduna ai khara relax tawri ai acha dugagi duluna kare oh iteima hatou oni hatou kare iteima hatou ni hero se hing siga lb tharak i se तुम्बा जाती है कब करे है माँ इतने माँ तुम करे दुलू गई गई मैंने श्याम ने करे ओह दा ओ on da hak uige ahing muk lb yauna bai no senga dugai kasar mitina करे arje ki notification ngasai na lak ahing gelbi jauruba 30 minute hara banina kani 30 minute nako ma pigi nako pigi nako is mobile kai ni he bo ichan pinang thag re se 30 minute pha banina थारक पा यारे आए दुगगी केक मोनिचन कराइबा पुंछुलिल सिस्टर अखोई दी माने दगी स्कूल ओपन होइरानी आए दुगगी इसे पुंछुना कराइबा आरडी से तीसर लीड लगा जगन्नाथ की कांग चोय करे जगन्नाथ की कांग चोयदेव याव बनी है दुगागी दुलुना करे इचे पुंछिरोल बरादा लैबनीना यादे अदुनी दुगा कासा मितेने करे आशा सिंहा गी एलबी जाव बनी है अच्छा दुगा हेमेसिया मन करे पितृ सु तुम दिरी बो आरजे तुम दिरी याम्बा इस मा तुम बसे पुंग एक दुईताय दुगा दुलुना करे बरांदा लैरगा सुम ngahak jauru mini ai dugi kasar mitina mache kek mod ana kogore du kasar mitina mache kek mod khurumjari dugi hemesha ma kek mod ui khare ko ai kek mod iche ui khare kek mod iche ta guli bichara bora yamba ui gi do ए दिल तो ai hang करे hang nate hang
man kare heng Sunday heng Saturday Sunday da kare ai video thangalakani dugi duluna kare arja bro jai itei masu tumdiri gi bati jisu tumdiri pani ai tumdiri he kare ai dulu bro gi chanupi tum thengi bati nangi bati ji tum thengi pung amani tai ma tum da himesiam kare kasai mitine kare arje kari hijang chage mayan to yan chai dugagi himesiam kare ba mamaida mobile na tharaga amuk hawal lakani ai acha acha pin iche punchal lagi kare ai comment padri ne iche punchal kare ai ba arje mitei blo watch time kyam wad lage iche ai gi watch time sure da ai monetize ho re iche cake mod kare iche punchal lagi watch time lo gare kare ai monetize ho gare ai watch time gi gaji karim cinta leite iche kare ai punchal ai gi watch time ga loy gare ai channel monetize ho gare aba dugagi kasai mitine kare barje kari hijang chage dugagi mesiam bagi to pa gare ko ai mesiam kare ardi na kare ba torok kanu isei kang hing siga hatok ke hatok koi torok kanu isei ka hing siga hatok ka damani ai duga kasai mitine arje isu Sunday da upload torakani ko ai hoi isu kare hang video siam mani dugagi himesiam kare ba punchiro lai arje di kuira bani monetize to bai kuire che aina monetize to kuire aigi kare video ma viral ta ba di channel do su monetize ho gare iche kare punchiro dugagi che congratulations thank you iche na khangda bai je monetize to dire aina kuire monetize to tha hong phara mane na monetize to gi mo duga kasar mitine kare barte pin lag abo apply to gore lag 3 pin die jik pudi duga gi punchil chena ba himinesi inau gi computer graphics ta animation semak story telling su to holo view yam kara kaniya duga gi himinesi manarje gi live se spe lakani ko kri spy lakamani ko kari RJG live se pe lakami ko yamba kino ise spy lakami ko spy lakamani ise kino kasami te kare RJ se ingon dagi kare RJ se ingon dagi senior mali RJG iskya sare ima I 30 years tani ne kasai mitei 30 years tani churi se ji kasai mitei ke kare kya surege ई तुम में ड्यूटी दानी हट दुलू तुम गनु ड्यूटी ले दी तुम जा बनाई से ड्यूटी ले दी ऑन ले गता बनी Adegi LBC spy la kami ko Spiderman la kami ko ay yang bagi komen se ani rek sudah kan Adegi live se Spiderman la kami ko ay dogagi ay tumme duty dani dogagi yang mana kray bai che animation gi group natra di itanta ngamoida khut yamna changi matam su wai dugagi duluna karema aduk nganna lohongi do karigino pakhang punsi loi halido isu thatin yai dulu upai leitine nungsi bai se kari haini thamoi nungsirabani du matamda kanamoi damakta kari ai ज्ञान ताबाई मिले रमदे दु मतमदा इना नुंसी करे नुंसी मसे जाम थमोदि नुंसीरा बनी दु दमत पुला बनी दा दोगा कासामितेन ओ अदुदि आइना हल्ली खोई नु
ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅ 33 ꯑꯩꯒꯤꯅ 35ꯅꯤ ꯑꯗꯨꯅꯦ ꯑꯩꯗꯣ ꯑꯗꯨꯗꯒꯤ ꯍꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯍꯥꯟ ꯍꯪꯗ꯭ꯔꯅꯦ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯀꯁꯥꯔ ꯃꯤꯇꯩ ꯀꯧꯗꯣꯏꯔꯣꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯗꯣꯏꯔꯣ ꯑꯩꯗꯤ ꯀꯔꯥꯏ ꯀꯣꯟꯐ꯭ꯌꯨꯁ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒꯤꯗꯃꯛꯇ ꯍꯪꯕꯅꯤꯗ ꯅꯍꯥꯟ ꯑꯣꯏꯅ ꯀꯁꯥꯔ ꯃꯤꯇꯩ ꯍꯥꯏꯅ ꯀꯧ ꯍꯥꯏꯕꯗ ꯑꯩ ꯁꯨꯝ ꯀꯧꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪ ꯏꯆꯦ ꯄꯨꯟꯁꯤꯔꯣ ꯀꯅꯥ ꯏꯆꯦ ꯃꯤꯇꯩ ꯕ꯭ꯂꯣꯛ ꯅꯪꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯅꯤꯅ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯄꯨꯟꯁꯤꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯒꯤ ꯀꯔꯤ ꯍꯥꯏ ꯃꯇꯝꯗꯩꯗ ꯀꯔꯤ ꯍꯦꯜꯞ ꯇꯧꯗꯣꯏꯁꯦ ꯀꯔꯤꯗꯃꯛꯇ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯕꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯁꯇ ꯑꯩ ꯕꯥꯔꯣ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯤ ꯍꯦꯜꯞ ꯇꯧꯕꯅꯤ ꯅꯠꯇꯗꯤ ꯑꯩ ꯍꯦꯜꯞ ꯇꯧꯗꯦ ꯍꯥꯏꯕ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯕꯅꯤꯅ ꯃꯌꯥꯝꯁꯨ ꯋꯥꯁ ꯇꯥꯏꯝ ꯐꯪꯉꯨ ꯍꯥꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯔꯤ ꯍꯦꯜꯞ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗ ꯌꯥꯎꯔꯒ ꯈꯣꯠꯂꯒ ꯂꯣꯏꯔꯒ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯕꯅꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯋꯥꯔꯧꯅꯨꯀꯣꯟꯗ ꯑꯩ ꯊꯦꯡꯅ ꯑꯦꯜꯕꯤ ꯇꯧꯏ ꯀꯩꯗꯃꯛꯇ ꯀꯔꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯑꯩꯁꯨ ꯁꯨꯝ ꯊꯥꯔꯒꯦ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤꯅꯦ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯋꯥꯔꯧꯅꯨꯀꯣ ꯑꯗꯨꯒ ꯑꯩ ꯍꯩꯃꯤꯟꯅꯁꯤ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯂꯀꯃꯤ ꯍꯥꯏꯕ ꯁ꯭ꯄꯥꯏ ꯀꯔꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯁ꯭ꯄꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯦꯞ ꯄꯨꯟꯁꯤꯔꯣꯜ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯏꯁ ꯅꯨꯡꯁꯤꯈꯔꯦꯗꯀꯣ ꯑꯉꯛꯄꯅꯤ ꯌꯥꯏ ꯀꯅꯥꯗ ꯅꯨꯡꯁꯤꯔꯤꯅꯣꯅꯦ ꯗꯨꯂꯨ ꯅꯪꯕꯨ ꯏꯆꯦ ꯄꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯤꯇꯩ ꯒꯨꯗ ꯅꯥꯏꯠ ꯀꯦꯛꯃꯣꯔꯁꯨ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯠꯈꯤꯅꯨꯅꯦ ꯉꯥꯛꯇꯪ ꯂꯩꯈꯣꯍꯦ ꯏꯆꯦ ꯀꯔꯤ ꯏꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯉꯥꯛꯇꯪ ꯂꯩꯈꯣꯍꯦ ꯃꯤ 11 ꯂꯩꯔꯝꯃꯤ ꯂꯣꯏ ꯇꯠꯈꯔꯦꯅꯦ ꯑꯗꯨꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯀꯩꯌꯨꯝ ꯀꯥꯏꯗꯦꯗ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯃꯤꯁꯦ ꯈꯪꯅꯗꯣ ꯃꯤꯁꯦ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ ꯀꯣꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯦ ꯏꯕꯥꯏꯅ ꯀꯧꯁꯜꯂꯤ ꯀꯩꯗꯃꯛꯇ ꯑꯩꯒꯤ ꯃꯇꯝ ꯀꯔꯤ ꯑꯦꯖꯇꯣ ꯑꯩꯅ ꯍꯪꯕꯁꯦ ꯀꯔꯤ ꯑꯩꯅ ꯇꯜꯂꯦꯕ ꯑꯩꯒꯤ ꯃꯈꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯍꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ ꯀꯣꯟꯐ꯭ꯌꯨꯁ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯇꯝꯗ ꯀꯣꯃꯦꯟ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯆꯠꯂꯒ ꯀꯣꯃꯦꯟ ꯊꯥꯗꯣꯏꯁꯦ ꯑꯩ ꯏꯁꯥꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯀꯣꯃꯦꯟ ꯊꯥꯗꯣꯏꯁꯦ ꯈꯔ ꯑꯩ ꯏꯆꯦ ꯀꯧꯗꯣꯏꯔꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ ꯃꯀꯣꯛ ꯁꯥꯔꯦ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯅ ꯀꯔꯤ ꯍꯪꯕꯅꯤꯗ ꯀꯔꯤ ꯀꯁꯥꯔ ꯃꯤꯇꯩ ꯅꯪ ꯀꯔꯤ ꯀꯧꯁꯤꯅꯣ ꯏꯆꯦ ꯀꯧꯕ꯭ꯔꯣꯅ ꯏꯕꯥꯏ ꯀꯧꯕ꯭ꯔꯣ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯁꯥꯔ ꯃꯤꯇꯩ ꯀꯧꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯀꯁꯥꯔ ꯃꯤꯇꯩ ꯍꯥꯏꯅ ꯀꯧꯔꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯗꯣ ꯋꯥꯔꯧꯒꯅꯨ ꯑꯩ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯗꯨꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯏꯁꯥꯅ ꯈꯜꯂꯤꯑꯕ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯡ ꯐꯥꯅ ꯀꯧꯗꯣꯏꯔꯣꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯑꯗꯨ ꯏꯀꯥꯏꯕꯅ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯈꯜꯂꯤ ꯀꯩ ꯀꯧꯗꯣꯏꯁꯅꯣ ꯑꯩ ꯈꯜꯂꯦꯕ ꯏꯁꯥꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯪꯕꯅꯤ ꯅꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯅꯣ ꯏꯕꯥꯏ ꯀꯧꯁꯤꯔꯥ ꯍꯥꯏꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ ꯅꯣꯏꯅ ꯀꯁꯥꯔ ꯃꯤꯇꯩ ꯀꯧꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯗꯕꯗꯣ ꯀꯧꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯉꯁꯤꯗ ꯈꯪꯉꯦ ꯑꯩꯒꯤ ꯀꯔꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛꯅ 9 ꯃꯤ 10 ꯂꯩ ꯍꯥꯏ ꯑꯆꯥ ꯑꯗꯨꯒ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯅꯣꯛꯁꯟꯒ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤꯕ ꯗ꯭ꯌꯨꯇꯤ ꯍꯥꯏꯗꯣ ꯇꯨꯝꯒꯗꯝꯃꯤ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕꯩ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏ ꯇꯨꯝꯃꯨ ꯐꯖꯅ ꯇꯨꯝꯃꯨ ꯅꯪ ꯀꯔꯟ ꯆꯥꯈꯠꯂꯁꯨ ꯅꯪ ꯂꯩꯌꯨ ꯍꯥꯠꯆꯗꯅꯤ ꯅꯪ ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯩ ꯌꯨꯝꯒꯤ ꯀꯔꯤ ꯀꯥꯏꯅ ꯊꯤꯡꯖꯤꯜꯂꯤꯅꯣ ꯑꯩꯅ ꯏꯆꯦ ꯀꯦꯛꯃꯅ ꯀꯔꯤ ꯍꯥꯏꯕ ꯄꯨꯟꯁꯤꯔꯣꯜ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯥꯔꯖꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗꯔꯣ ꯌꯨꯝꯗꯅꯤ ꯑꯩ ꯍꯧꯖꯤꯛ ꯔꯨꯝꯗ ꯒꯨꯍꯥꯇꯤꯗ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯂꯩꯔꯤ ꯌꯥꯏ ꯃꯆꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯀꯦꯛꯃ ꯏꯆꯦꯅ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯂꯥꯛꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯉꯥꯏꯔꯤꯅꯤ ꯑꯥꯔꯖꯦ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯂꯥꯛꯇꯦ ꯀꯩꯅꯣ ꯑꯦꯗꯚꯥꯟꯁ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯀꯔꯤ ꯂꯥꯛꯑꯝꯒꯅꯤꯗ ꯑꯌꯥꯝꯕ ꯑꯩ ꯑꯣꯟ ꯇꯧꯕꯅꯤ ꯑꯦꯗꯚꯥꯟꯁ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ
ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯃꯤꯡ ꯐꯥꯅ ꯀꯧꯅꯁꯤ ꯀꯔꯤꯝ ꯀꯥꯏꯗꯦꯀꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯍꯥꯏꯕ ꯍꯨꯏꯠ ꯃꯦꯁꯦꯖ ꯄꯥꯔꯨ ꯃꯍꯥꯚꯥꯔꯠ ꯂꯤꯟꯅ ꯂꯩꯔꯤꯗꯣ ꯍꯥꯠꯇꯣꯛꯎꯔꯣ ꯑꯗꯨꯒꯒꯤ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯐꯃꯨꯡꯗ ꯂꯩꯔꯤ ꯍꯥꯏ ꯀꯣꯃꯦꯟ ꯂꯣꯏꯈꯔꯦ ꯑꯥꯔꯖꯦ ꯐꯃꯨꯡꯗ ꯂꯩꯔꯤ ꯍꯥꯏ ꯏꯌꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯨꯕ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯟꯖꯥꯡꯗꯤ ꯍꯥꯏꯔꯛꯇꯦꯅꯦ ꯀꯅꯥꯃꯨꯛ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯕꯨ ꯀꯅꯥꯃꯨꯛ ꯀꯔꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯂꯣꯏꯔꯦ ꯀꯣꯃꯦꯟ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯗꯨꯂꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦꯅꯦ ꯑꯗꯨꯒ ꯀꯁꯥꯔꯤ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗꯒꯤ ꯍꯪꯕꯅꯤꯀꯣ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗꯒꯤ ꯍꯪꯕꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗꯒꯤ ꯍꯪꯕꯅꯤꯀꯣ ꯑꯌꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯍꯜꯂꯒ ꯆꯦꯅꯦꯜ ꯍꯥꯡꯉꯤꯔꯣ ꯑꯩꯁꯦ ꯑꯥꯔꯖꯦ ꯐꯃꯨꯡꯗ ꯂꯩꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯈꯦꯆ꯭ꯔꯤ ꯆꯥꯏ ꯍꯥꯏꯔꯒ ꯍꯩꯖꯥꯡ ꯀꯗꯥꯏ ꯆꯥꯗꯣꯏꯃꯣ ꯍꯥꯇꯣꯛꯎꯔꯣ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯠꯀꯅꯨꯍꯦ ꯅꯪ ꯑꯣꯏꯅ ꯍꯥꯠꯀꯦ ꯍꯧꯖꯤꯛ ꯗꯨꯂꯨ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯗꯨꯂꯨ ꯅꯪ ꯀꯩꯅꯣꯅꯦ ꯅꯪ ꯎꯗꯦꯅꯦ ꯀꯩꯅꯣ ꯅꯪ ꯀꯔꯥ ꯑꯦꯜꯕꯤꯗꯒ ꯎꯗꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩꯅꯣ ꯅꯪꯕꯨ ꯗꯤꯅꯥ ꯑꯃ ꯑꯦꯜꯕꯤ ꯂꯩꯌꯦ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯗꯨꯂꯨ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯦ ꯀꯔꯤꯒꯤꯅꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯑꯁ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯥꯏ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯑꯇꯩ ꯊꯥꯡꯒꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯍꯥꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ ꯍꯥꯏꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗꯒꯤ ꯍꯥꯡꯕꯅꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯁꯥꯔ ꯃꯤꯇꯩꯒꯤ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯠꯂ ꯍꯥꯡꯉꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯥꯔꯖꯦ ꯅꯪꯒꯤ ꯁꯦꯀꯦꯟ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯗꯦꯀꯣ ꯁꯦꯀꯦꯟ ꯕ꯭ꯂꯣꯛ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯍꯧꯔꯤꯁꯤꯗꯤ ꯃꯤ 3 ꯂꯩ ꯀꯣꯃꯦꯟꯅ ꯃꯤ 3ꯇ ꯇꯧꯔꯤ ꯍꯥꯏ ꯃꯌꯥꯝ ꯂꯨꯝꯃꯤꯅꯤ ꯏꯌꯥꯝꯕ ꯂꯨꯝꯃꯤ ꯃꯤ 7 ꯃꯟ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯃꯤꯇꯩꯒꯤ ꯆꯦꯅꯦꯜꯁꯤ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯒꯦꯅ ꯍꯣꯏ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯗ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤ ꯑꯩꯁꯨ ꯊꯥ 11 ꯃꯟ ꯐꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯋꯥꯅ ꯀꯔꯦ ꯆꯦꯅꯦꯜꯁꯦ ꯆꯥꯎꯈꯤꯅꯤ ꯀꯔ ꯀꯩꯅꯣꯒꯤꯅꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯇꯥꯕꯗꯒꯤ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯣꯏꯅꯣ ꯚꯥꯏꯔꯦꯜ ꯇꯥꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯇꯥꯕꯗꯃꯛꯇꯤ ꯇꯥꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕ ꯁꯪꯗ꯭ꯔꯤ ꯅꯪꯖꯨ ꯀꯔꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯇꯧꯕ ꯁꯪꯗ꯭ꯔꯤ ꯅꯣꯡꯁꯨ ꯅꯣꯡꯖꯨ ꯇꯥꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯥꯟꯅ ꯂꯩꯔꯤ ꯍꯥꯏ ꯀꯔꯤ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯇꯧꯕ ꯁꯪꯗ꯭ꯔꯤ ꯅꯣꯡꯖꯨ ꯊꯥ ꯍꯥꯏꯅꯦ ꯅꯣꯡꯖꯨ ꯀꯔꯤ ꯅꯣꯡꯖꯨ ꯊꯥ ꯅꯣꯡꯖꯨ ꯊꯥꯅꯤꯅ ꯑꯩ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯥꯟꯅ ꯂꯩꯔꯤ ꯍꯥꯏ
करीनो ये न कसर मिदे न 7 months हो रही कि तो गई या मन करे आरजे तुमनिंगे मेकअप हो गए अमुक लाके आए नुकसान करे या बचना पुंग अनि बुथा के दुलु से तुम लोगे सी दुलु आइगे पुंग अनि बुनंग ngai ले गदनी न तदि नंग हार्ट लगे खंगु हेंग गई न नंगे कनागी जा गेल बु तो नंग सी दे खंगु नंग Mamang na kung may naman hindi kami pagod sa kaya. Pero mamang dyan kung dyan. आरजे मिते ब्लॉग क्या हुआ ओनो क्या हुआ Anong lalaki mo ibo? Wag na bro. Comment tayo. Ay makon fazabani dugi da matani. Ay gi channel Manipur school bus accident to bodo. Aduna monetize to bani hai. Acha acha. Kamu nakakalaw na inglan ni Nelo. Video to mo sangdi thabak kalli nongju thani na. Ay dulu hat dulu nang video kato mangam de zoom da lai daga nang video manang video to rohe nang video semu koi ba sem video kara ai ngasi chari ai ngasi thi phai ri na video semu ai ngasi thi phai chalu gi ai na video semu daga ge kasar mi tina kara ba ai gi channel di Manipur school bus accident to bodo aduna monetize to bani hai acha adu video to kara jamna view ka kar ba ai se Kamu masalwal ba bede na? Wala po. kasar mi te ai mobile pe ujenge Ay mo ba sila yung nga? daga oh message phajana padri do hatoro ahing sigai Manipur bus accident do mi chani jangai kai what mi 250k kai WT aduga adum shu khare laibak shu yam pha khare cha 250k cha 250k jam ka khare ne du Kasar mo lang thank you kaya ni kai kong du no khang de da kaya kasar mo lang kaya kasar mi te gi kaya nupi kong du na kaya kai kong du nei gi bo ma channel hang mane ne kaya boro gi kaya wife su kaya channel hang ne anda ma channel dai na subscribe to gi bani hai ai nupi ni ai nupi ni cái này ai nupi ni ai sih cái này Pemila blog magi kare Pemila blog to adu ne ai do nangi nupi ni aba do my channel do su subscribe to kare sub to gi bani aba na su channel hangi ne ini kare my video to full watch to ka subscribe sub to gi bani handa marti kare kanim ka view ka karim ka ne kasar mi te view ka te karim ka te loi down tare Manipur gi kare net jao net lag leita bani ne loi down tare da vì phôi cái này cái nào này nó không được dulu kayak no sakon tong cái này nữa dulu hadu là nang dulu là thôi nang hard là cái gì sih oh dulu nang hard là cái nang sih dulu quay đi
kanam view kade kanam kade view ni kai dulu na kai ba thenge tumye harlu na ngaji na tumma gaya na dunia bar gel bi dele na tumni nga ba harlu ro ni ka kasami te kare ba issue nangi new video do yengle view kade view kade aduni aja kare aja view kade karim khande da kana ai channel se kare hingbei jam ta ina sun kare video thangal mani ka da karim ma lo dire handang matang se ina video thangal bani na kare ai channel se kare hingna lai sunu ana video thangal bani ka view ka da karim ma lo dire channel hingna lai sunu ana du na ma khalla ke video thangal bani heng na te hanchik video thangal ka ne ko ka lo dira video thangal ga ina nun channel de kare active lo sunu ana du na thangal nuke iya ma tumma ge hai mani ne kare kanak kane phamunga tha kare ne mo nuke dulu na oi dulu khana si lo panja mare ga be tum ko ma bi lo iya ma kare ba lumi ei ui ge kata mi te kare ai tumni ga tumo ai karim kare ai ge lb je kare ma lo ju ne khang de kata mi te tumni ngo karim kai je da tumo thenge punga ma ta re thenge tumo bunga mahel bunga ma hele tumo karim warau nu ai karim warau de tumo ai sum tha bani de kare ai mi la đi là lên là thấy lạc từ đấy là chúng thao vào đi nói là mày làm lại sẽ tôi tầm là thank you cô cái điểm cái này vào đâu đi nói lạc thì không thể là cái điểm vào đâu đi thấy mi tumo mày làm tumo tôi mi ngay tumo cái điểm vào đâu được cô đâu cho nó mới ấy hijang không kia kìa xa ra cả tôm mà kìa ông mày ấy thì đang thùng kìa kìa cái này quá ấy thì đang thùng kìa kìa xa ra cả tôm mà kìa cô ấy ấy bút cha đi được vậy chứ thế nghe ôi mà xì đi ấy bố đủ luôn cái này ba tôm mua thế nghe à tôi rồi dulu pungani khang bro ngai kathai mi jena on legi ko arte ngai hemesia ma ga aisu on da tumma ga tumma yamba loi tumma kani warau de ko ai kana amda warau de lakte khotnya ana kana amda warau de ai di khangi ba isana khangi ba theng na bi theng na elbi thamni kana amda warau de juga dulu na lak ning dana lak ini tumma ge isu tumma dulu tumma juga kena yama karai ba hau bagi mi amadi lumaga wali tari ko kana lo wali tari se kana wali tari se juga kasami jene karai ba cha diri ai pin post office ta lo chatpada theng kare aduna uma kare pung kare tara lo ro ba theng na sugam theng na pin lo ba
duga kasami te kare ba ai on lege ko ai thank you duga duluna ba as hai dulu hatu ro na ai nange blue la thoga na ko nang hat ki ngasi na duga ya me kare ba kasami te congratulation hai ai su congratulation to ri nangi pin la e jam harau re video thangalo pin lak pe video thangalo ai su kare video thangalo kare kasami te video thangalo pin lak pe video thangalo duga ya mana kare ba kasami te congratulation duga ki tumoy kare gino hat lu na ngai na ji tumoy ga do hat lu ro duga kasami te kare 50 kilometer la pi ko 50 kilometer la pi up down to the 100 kilometer adu ni in adu su line gari cha yam thang na por so bi lai ni kem thap ki noi por so bi do ga kasami te noi du gi 50 kilometer thap pi ro ye duga arje bro lb da lakte ko amagi da ai nungai te kai tau ke dulu bro ai ganang lb la di ko ani nungai ko ngadi kanam lak to karim karana de ai ganang ga kare lb la mam lb la ko ko ani na hatlu ro atu to ko adu ta nungai ta kanam kare nungai ba khang de ko ni le di yare ai kanam kare nungai ta khang da ko ni hatlu ro adu ko ni gi kare friendly community to bo jam nungai nang su kare warau nu ko nan hat ke nang su hat ke du kare warau nu ko ai di nungai ko ni se kare thagi do bo se no ka sami tin na himna sim bro thank you and du gi ka sami tin kare ai nupi gi thabak maham dani acha nupi ke thabak to gi ne kare ka sami te ai gi mina lb to badal lak te ko nang lb to ne dulu hoi ma kai mi nang lb to gi ne khangu de ne nang bu lb to ba ne halu ro nang ina haji no ga ya mana kai ba ai gi yamna hau ai yamna harawi sumaina khoi mitai gi channel na grow oi ba se hoi yam ba khoi harau den ni na mi ama na kare khana ba khonna bai jam pam dei tali ya bai khana ba khonna bai jam tan mana ka ya ni ai pam da khana ba khonna bai di mayam ga chung kare channel chang ga khara harau ba khola ba du ga gi khara kare enjoy to ba du ta pam di kare mana khana ba khonna bai pam de jam nai tali du khana ba khonna bai ai tali du da ma tai mi ga su jam na ngang se mi gi channel chala ga su mi gi kare lbi chala ga su jam ngang de ga jam ta anh nga si wa mà ngang một tờ min là cái nung ngai từ bên đi không được có ấy jam mi cái wat thi ngang một con máy bám de du cái dulu na cái bia warau ra di ấy xì de du cái kasami te na nupa hai bani nupa acha nupa hai bani du cái kasami te na nupa hai bani du cái adina cái ấy gi mi haidi mi iti hato eigi mi haidi mi iche hato ro message phadana paddi do hai daga duluna karai ba akhoi bani nungai wari khang dangde kare ba dulu na kare dulu gi message phadana pa ge akhoi bani nungai migi wari ka khang migi wari khang sangde migi wari ka changde akhoi ni nungai lo re da dulu migi wari ga khana de
oi message phajana irise phajana paro hatoro pama namdiri doai do kai ya mana kai ba dulu comment lep kanu ai do kasami tene kai ba arche wari yam le roige ko ai video da haira ke adu ka uni punama kai acha do kai duluna aigi mi amana elbe thabada arche boro lakte hairami gyan tadribo hajiksu ai kanano dulu himne si bro angak pani ai arche wari yam lira roike ko aigi video da hairakke aduga uni punama kai aigi mi amana aigi mi amana elbe thaba arje bro lakte hairami gyan tadri bro hajiksu ai ai ma itau bilai ni oi ma taurise kaino ai but ni lai se but ki elbi ni arje good night kasami tena himne si bro good night do gagi dulu na last ai mi hai se hangdiri bo ajik to ro koina iri comment se lumaga pari ni mi amana kanano pari se khoi comment mi amana lumaga pari se kanano nugo ita amna kaiba ahing siga kari sadana tawriba ahing siga kari sadana tawriba dogagi ta bina ba ta himna si welcome ai khuramaga dogagi duluna karaiba kadai no ichero bitana muk hingsiga kadai no ichero bitana muk lo bitana muk hingsiga dogagi gahi mese mala kasar mite ba dogagi ta bina dulu pele lebih kai main gani maka sami tena imina si bro gi notification all thami adubu gi notification lakte kari kino ai duga ita bina kai ba singa aina ba kila nukai mana kai ba oi ma robita lake chala gaya robita dai mina se na kap kare duga gi singa lifestyle na robita tumbada ai ka ware robita tumbada ai ware ai na kino duga dulu ha ai che robita tumo karam dai farok ino mi mo karam dai farok mi no ahing siga karam kai dai farok ino kai dai farok ino ai ni mai se no ga chero bita na kadami na chero bita ai di tumba yad re ai daga hemesha mana ai video semba nam dare duma
누나네 비디오 쉐바나 누나네 너가 이러잖아 싱아 능 사오거래 너가 싱아 라이프 살라이바 좀 들어와 너가 이러잖아 이바 둘로 펠레 하락하노 너가 기 가차미데나 싱아 브로 코름들이 너가 이러잖아 이바 싱아 좀 데코 와 너가 타미데나 싱아 브로 good morning 너가 디나 그래봐 오 메시지 받았나 바로 Atuk oro tumoy itu begini aje kwa cari male aje kwa cari male kwa cari ambai eta good night bye itu gigi singana aje comment sat pau uina pau panu itu gigi dulu na kare cero bida na ko itu gigi singana kare bita tumnu Pita na mayam bye good night tulun na good night Bita single life na ba kasama mite good morning ara Dulu na good night kasama dulu na ba tuming din ng di tumo message patana bao natrati hot kara single life na ba kasar mitay tumulo bawa hemesya mana ba hingda LB yaw ba haibu maida mobile na thadana maida mobile na kare thadana nung maida ida mi pamang lamba sidan dukai kasami dina kare ba mayam good night ay tum ay meet ya tane he ay siana le bital bi to logo ay lay ga indu gi hime samno bita good night dukai adina arjo bro handak ti chatle ay chalo dukai ta bina singa nang tharo ay but tharak kya dukai gi adina ba nak sam nahak isam na re mobile ang bagay dahil message good night dagagi singa life sa nache aita maida mobile na tarak thari ay itaw si lalik patana pau ko ay dogagi singala sana robita ay phone toroke hang ay dogagi dulu na pawal o isalake hantak TLB mapu ay singala sana RDX chumi ay dogagi robita na karaba ay lay mobile पाइजा देखो आए तो कहेगी हमेशा हम राज्य की लारिक खुपा से एग्ज़ाम पास और रोई रबिता है गुड नाइट मैं गुड नाइट बाय
ꯆꯠꯀꯦ ꯆꯠꯀꯦ ꯇꯧꯕꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯊꯟꯇ ꯃꯊꯟ ꯊꯝꯃꯒ ꯑꯗꯨꯗꯒꯤ ꯑꯦꯝ ꯑꯦꯁ ꯑꯃꯅ ꯔꯣꯕꯤꯇꯥ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯅ ꯑꯍꯤꯡ ꯊꯦꯡꯕꯗ ꯍꯔꯥꯎꯅ ꯊꯥꯕ ꯁꯤꯒ ꯂꯩꯕꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯗꯨꯂꯨ ꯇꯨꯝꯃꯣ ꯕꯣꯔꯣ ꯇꯨꯝꯃꯣ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯗꯨꯂꯨ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯡ ꯔꯣꯕꯤꯇꯥ ꯆꯠꯂꯗꯤ ꯑꯩꯁꯨ ꯆꯠꯂꯦ ꯕꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯍꯦꯃꯤꯅꯦꯁꯟ ꯍꯥꯏ ꯇꯨꯝꯃꯒꯦ ꯃꯐꯝ ꯊꯥꯈꯔꯦ ꯑꯗꯨ ꯌꯦꯡꯉꯨꯔꯅꯨ ꯍꯦꯜꯂꯒ ꯅꯣꯡ ꯇꯥꯔꯦ ꯅꯣꯏ ꯀꯣꯃꯦꯟ ꯂꯣꯏꯔꯕ ꯇꯨꯝꯃꯣ ꯌꯦꯡꯉꯔꯣꯏ ꯅꯣꯡꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯑꯦ ꯇꯨꯝꯈꯤꯔꯣꯏꯗ ꯏꯁꯤꯡ ꯗ꯭ꯌꯨꯇꯤꯗꯅꯤ ꯕꯣꯇꯜꯁꯦ ꯇꯔꯨꯛ ꯃꯈꯥꯏ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯇꯨꯝꯃꯣ ꯄꯨꯡ ꯑꯅꯤ ꯇꯥꯔ ꯇꯨꯝꯒꯦꯔꯣ ꯊꯦꯡ ꯍꯧꯒꯠꯇꯣꯏꯔꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯜꯂꯗꯣ ꯍꯥꯏꯗꯣꯛꯔꯣ ꯍꯣꯂꯤ ꯑꯦꯗꯃꯤꯁꯟ ꯏꯃꯣꯖꯤ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯥꯏꯐꯁꯇꯥꯏꯜꯅ RTX ꯗ꯭ꯌꯨꯇꯤꯔꯣ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯅꯠꯇꯦ ꯍꯥꯏ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯑꯣꯐꯅꯤ ꯍꯥꯏ ꯑꯗꯨꯒꯤ RDꯅ ꯀꯔꯥꯏꯕ ꯇꯨꯝꯃꯣ ꯍꯥꯏꯔꯦ ꯏꯇꯩꯃꯅ ꯍꯥꯇꯣꯛꯆꯖꯅꯤ ꯏꯇꯩ ꯗꯨꯂꯨꯅ ꯀꯔꯥꯏꯕ ꯇꯨꯝꯃꯣ ꯏꯇꯩꯅ ꯑꯗꯨꯗꯒꯤ ꯅꯝꯕꯅ ꯍꯧꯖꯤꯛ ꯃꯥꯅ ꯍꯧꯖꯤꯛ ꯇꯨꯝꯍꯧꯔꯣ ꯏꯟꯖꯥꯡ ꯅꯥꯏ ꯀꯔꯤ ꯑꯗꯨꯗꯒꯤ RDXꯅ ꯁꯤꯡꯉ ꯕ꯭ꯔꯣ ꯗ꯭ꯌꯨꯇꯤꯗꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯥꯏꯃꯤꯅꯦꯁꯟ ꯑꯃꯅ ꯀꯔꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯌꯥꯔꯛꯇꯔꯦ ꯍꯥꯏꯗꯨꯗꯒꯤ ꯁꯤꯀꯦꯟ ꯑꯦꯞꯁꯟꯅ RDX ꯑꯣꯀꯦ ꯕꯥꯏ
ꯑꯥꯗꯗꯤ ꯅꯣꯏ ꯒꯦꯁ ꯀꯥꯔꯗꯤ Duga dulu kayak Singapura bye bye dugagi dulu kayak power loisal arde pro dugagi dulu kayak ba rano isai thana duna hing siga tungdana ichanu pinini dulu bro dugagi dulu kayak ba isu power loisal dugagi dulu na bye bye gi itaw RJ bro aiki itu itaw RJ bro ay man bye bye aiki itaw RJ bro aiki itaw RJ bro itaw bye bye Dugi kareba jembro dugi dulu na kareba kaya da loy man kaya da loy doi mo elbi dugi itaw hay ni itaw hoy ni itaw ni ne nang itaw hay du khang yaba dugi ay pungani da loy gani dulu pungani da Manita dore kung bili na Dahil ba siya? dugi dulu kayak good night and good morning dugi dulu kayak is adu faudi ay thawai tatlani dulu itaw tumo itaw nang ni ngasi itaw ay ngasi digi ay itaw ano ba itaw lai he dukan dulu na kayak ba is dukan cycle pa lai tumo gay itaw tumo ay itaw ano ba itaw phangi he jam nung si he itaw ano ba lai itaw lak
Dulu hengdi itaw ay na korag ko nang kana saunu itaw ay kong dili hengdi kay dulu na min pasale nung na jenge itaw yes yes itaw ni nang itaw ay na korag ko saunu gi itaw kay na sure itaw ma itaw ani itaw hum sure gi itaw ai ke albi da kana kari hai gani hai na lakani hai itaw di ai gi mina albi thaba lakte ko itaw di ai gi itaw ai gi mina albi thaba da lakte ko ai dulu nang albi thaba rai sa itaw itaw di ai gi mina albi thaba da lakte kana no itaw ai se ai gi mi kana no itaw nang albi thaba lakte kana no hai lo kana no lakti ai se ai lakti kana lakti no hai lo Hay doon na po niya na yan na. Manita yan na. kana gi albi lakti no hai lo ai gi mi hai di khangdra boy nili gi albi da lakti ko ai itaw ai se jang ko ai matam cha da lakti ni ko itaw mayam gi kare LB se kare ayuk tiga hobaga pung 12 bel bel ko ai du ma da ai kare nung din da kare pung 3 nipan de gi de free hoi da ba nu matam da gi kare phone lakpane ai gi mayam ga wai sana matam da ne moi se kare matam sa ne LB da changam de ni legal bis changam de ni lina khalang mani ai se lakte na ma ai mai gel bi lakte ma sarang moi ko ai du karing khan de kare itaw ai kharma se kare ma gel bi lakte soi sum ai sana khangya mai LB thai na khangya ma ai lakpa ngam de di kare gi su son da kare mayam ga wari sana matam na du da mata lakti ni ko warau bo ma su warau ko nu ai na khangi kai da mata warau nu mai video la se mai video jengi adu kai no te itaw ai matang du cha da bandu itaw ai lang am de badu da mata ni da mesen katali halu ro nang itaw nang halu ro mesen katali do ai khangi kana gi nang na hai do kana rai su khangi itaw ko karim phatta ba khan de he ai su u de nong ma phau itaw bu hoi ai lakte ba ai kare mai gi pung tan nipan da tre nipan tha ba matam na du matam dai di kare phone de busy le ya ba du matam langam de ba itaw saunu da nang gel bi lak matam da lakali ngam dia ba matam do kare chana dare ha bai hai tare chana de matam do chana dare pung taruk tare nipan ta ba se kare ai su mayam ga thabak te laga mayam ga sung wari sana na kare LB jaw ba se nungai tire ba ma na ngang mo do ai karim khang ro ya ba adu matam do lak tri dai itaw karim saunu dai itaw ni legal bi da lakte na karim saw su leite ma no so na saw gu no ayu ai ma da karim warau de mina ukini kanano udui do kanamu ro he ai di kare ongi ni ko itaw ai di kare kanamu da nungai ta ba karim le de ngasi ba LB ai na jauri LB khuding gi itaw su jauri ngasi ba kanamu da phatta ba maram da phatta ba i kare ai maram chatte ai khoi LB lai se mayam ga harau ba khot ba adu tani da itaw ai di karim kanamu da kare ai saw ba khot ba leite gi ai gi kare ai LB usunu mayam gi LB usunu kanamu da i kare ngasi ba mi gi phatta ma maram da chatte ba kai dam kari kana ge daw mi gi maram challa kai kana ge
ngasi mana LB tharido mai LB da nungaina harauna LB loisalba harauna loisalba adu pami da ai karim pamde mi gi LB chalaga mi gi LB chalaga hano hono to ba mi gi LB changa khana ba khotpa ai pamde kaidama to nai ai mi gi LB chalaga dumai to ning de ai gi LB su kana mo na laga samai to binu ai su pamde ai LB tha de tao ai LB thai nang ubra ai LB thai se pung baro ma tu thai kaidama to mi gi LB matam da LB thaning de hai se kari ki ai LB su jam ngau de ba ai video da ai grai handang mara kare ai manipur ki irangi maram da ai video kare thanga ta bina ta ai video da ai focus ho ya bhai dumai LB khudung ai LB sombe ai karim moro kare ma lo de LB da mata karim na te ai LB tha to karim ai karim ma lo de LB tha to ai karim ma lo de ai video da focus ho hi to ai karim focus ho de ai kare ai video da kare ai focus ho ya ti karim focus ho de ai LB ga ai karim ma lo de तो मैम की करे एलबी चंगा कहीं तो मोइसु खरा वाच टाइम फंक्शन वाई दमक त मैम की एलबी चंगी न तो देई करे आई करी काना करे मी की एलबी चंगा का मोइ न करे नुंगाई न मोइ की एलबी वाच टाइम करा फंक्शन वाई दमक त चंगी न तो देई मोइ की एलबी दा करे कई दमक त करे आई केंदो दुना ये दु करिंग फंग दे ऐसु नुंगाई ताब खंगी ताब खंग लेते ऐसु नुंगाई ताबा खंगे लेते ताबा LBCD ऐगा नंगा सुख खंगना दे दुगा खतना ना करी तौदुरी नहाक नुंगाई तोकपा दुरे अदुनी ताव ऐ अदुतनी ऐ पामिसे करी पाम दे ताव ओंगिनी दुलुई ताव नंग दिन नहान तनी न खना इसे नहान ता इसे तखेल गी करे मरम दे गी खंगनी इसे तखेल ना सुई दुलु न सिनी दुगई खंगनी ऐ नंग से असु अबैन न फत्तबसु हाइदे दुगई फत्तबसु कइदमत हाइदेनो अखोइ नुंगाइना हराउना LB चंगा नुंगाइना हराउना मयाम गी जगुम फागी खोद तोरगा अदु तने अखोइ तोइसे थै दे अखोइ खरी मिगी मरम द चलगा समै खन्नबा खोन्नबा अदु पामने इता ऐ अदु पामने अदु पामबगी मरम सत्ते दुगई अदु पामबगी कराइ थिंकिंग देसु एगी अदु थिंकिंग लेते ऐना ngasi LB चंगी से मिगी मयाम गा खरा हराउरा खोलगा मैम खरा नुंगाइरगा LB से माई LB से खरा मपुम फारगा लेबदो अदुतनी पामिसे ति कनि पामदि खनारा कनि काना के ऐ कनि पामदे दु ऐ कनि करे थिंकिंग दे कनि लेते ता ऐ दी करे मैम के LB लोइ चंगी को अंद कारण तोरो गा LB दा चला कारण तो बदे अदु दमत ऐ अदु LB चंगदे ऐ अदु पामदे दी ता ओंकिनी ऐ हाइसिनी ऐ कनामुगी LB दे चत्ते हाइना कनामो वाराबंग मो ऐ लोइ के LB चंगी लोइ की अयुक्ते होगी आई तो पुंग मपन होगली को मपन मखाई मपन होगली रोजी की LB चंगम दे रोजी ना उन्दा वारो बुसु जाई खंग दे आई रोजी की LB दे चंग दे कई दमत आई ngam दे अब मतम चे पुंग मपन होगली अब दगे रोजी ना उन्दा खलम मनी रोजी आई माई के LB लागते खोते अदु आई करीमबो मासु वारो आई सु वारो दे माता मासु खंगी दार जे कई नो आइनो अदु दमत आई कनाम की कराई कनो वारो बो खोतबा लेते मासु खंगी दार जे कराई मतम फंगदना लागती खोतंगे मादु खलंगबनी अदुदे कई रोजीदा साउसु साउदे रोजी से की नाउ नुपी दमा नाई खले मादा दो मागी वीडियो लासो माई वीडियो पूरा फुल वास तो जिंग दुलु नंगी वीडियो सु इताव नंगी वीडियो से पूरा फुल वास तो नि को अदु खंगी नंग काय दे होरा काय लोसन बतो लोई खंगी अदु बतो माने सपोर्ट तोरगा चली कई नमतनो अखोइ जगरा मैम सगरा नुसिना हराउना YouTube पाइ बसे अदु हराउना लेगदने अमागा खनाबा अमा खना ऐ पामदे होय फागी तौबा जादे जादबा मिसु लई ऐदी लोइदा फागी दो अदुनी दु इताओ अदुनी ऐ अदु ऐ कीरे अब फागी तो बुसे कीरे ता ऐदी करा मितेन सु फतना हिते ऐदी मीगा फागी तो बुसे कीरे अब LB चंगा ऐदी ऑन दुमाइ दुम लई ऑन सिगा दुम ऐ फागी तो दे कइदा मतनो ऐना गसे फागी म तौरदी मीना उन्दा फागी तो फत्तबा मरम चखे चखरदी अदु तमंदा खल्लगा फागी तौदी मीदा कइदम तो मीना उन्दा करे फत्तबा खन करदी अदु खल्लगा मीदा फागी तौदी कइदम तो नो ऐगी करे वारी से मीना खंग होइदरा अदु नमतै फागी तौदे करा मुंदा ऐ ऑन ऑफ दुमाइ दुम लै नंग आतंग लादी नंग दुलु हाथ लगे दुलुगी ब्लू लथो ऐ हाथ लगे अखोइनी फागी तौई अतै कनामुदै सुमाइना फागी तौबै तल्ली एबा ऐ ngamde नै फागी तौदे ऐ अदु फागी दो पामसु पामदे दुगे तौसु तौनिंगदे अखंग मिदै फागी दोई खंग मिदै फागी दौते लकाई लकाई कना लेगे
ꯃꯤ ꯃꯔꯤꯗꯤ ꯂꯩ ꯍꯨꯔꯥꯟꯅ ꯇꯥꯕ ꯃꯤꯁꯨ ꯂꯩꯔꯤ ꯁꯤꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯇꯥꯁꯅꯨ ꯑꯩꯗꯤ ꯀꯔꯤ ꯑꯆꯨꯝꯕ ꯋꯥꯔꯤꯅꯤ ꯉꯥꯡꯉꯤꯁꯤ ꯀꯥꯏꯗꯒ ꯊꯋꯥꯏ ꯁꯤꯖꯜꯂꯨꯔ ꯅꯪꯁꯤꯗ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯐꯒꯦ ꯀꯤꯔꯦ ꯍꯧꯖꯤꯛ ꯑꯦꯜ ꯕꯤ ꯁꯤꯗꯤ ꯂꯣꯏꯅ ꯃꯩꯈꯨ ꯍꯧꯅ ꯂꯩꯔꯦ ꯑꯩ ꯂꯩꯕꯅꯤ ꯃꯩꯈꯨ ꯑꯃꯇꯅꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩ ꯑꯗꯨꯗꯣ ꯇꯜꯂꯤ ꯏꯇꯥꯎ ꯅꯪꯒꯤꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯐꯥꯒꯤꯒ ꯈꯣꯠꯄ ꯑꯩꯗꯤ ꯐꯖꯅ ꯇꯜꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯀꯨꯏꯔꯕꯅꯤꯀꯣ ꯏꯇꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯣꯔꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯊꯥ ꯑꯃꯇꯪ ꯋꯥꯠꯂꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯍꯤ ꯑꯃ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯩ ꯊꯥ 11 ꯃꯟꯊꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯒ ꯑꯩ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯁꯦ ꯀꯅꯥꯝꯒ ꯈꯟꯅꯕ ꯈꯣꯠꯅꯕ ꯑꯩꯒꯤꯗꯃꯛꯇ ꯂꯩꯇꯦ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯑꯩ ꯊꯕꯛ ꯇꯧ ꯆꯠꯂꯤ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯉꯗꯤ ꯁꯨꯝ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯆꯪꯉꯒ ꯈꯣꯠꯂꯒ ꯑꯗꯨꯒ ꯑꯩ ꯑꯣꯟ ꯑꯣꯐ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯇꯧꯔꯤꯒꯦ ꯀꯃꯥꯏ ꯑꯗꯨꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤꯝꯕꯨ ꯀꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯤꯒꯤꯗꯃꯛꯇ ꯐꯠꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕꯨ ꯍꯥꯏꯄ ꯉꯝꯗꯦ ꯀꯩꯗꯃꯛꯇꯅꯣ ꯑꯥꯔ ꯖꯦ ꯀꯔꯤ ꯑꯩꯅ ꯂꯥꯜꯂꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯅ ꯂꯥꯟꯗꯗꯤ ꯃꯤꯉꯣꯟꯗ ꯀꯩꯗꯃꯛꯇ ꯍꯥꯏꯔꯛꯇꯣꯏꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯀꯅꯥꯃꯨꯛꯒꯤ ꯑꯦꯜꯕꯤꯗ ꯆꯠꯂꯒ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯠꯂꯒ ꯑꯩ ꯐꯥꯒꯤ ꯈꯣꯠꯆꯦ ꯇꯧꯕꯁꯨ ꯑꯩ ꯌꯥꯝꯅ ꯈꯜꯂꯒ ꯈꯣꯠꯂꯒ ꯇꯧꯏ ꯐꯥꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯥꯒꯤ ꯇꯧꯗꯦ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯅꯨꯡꯗꯥꯡꯗ ꯄꯨꯡ ꯀꯌꯥ ꯑꯦꯜꯕꯤ ꯇꯨꯝꯗꯣꯏꯒꯦ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯃ ꯅꯛꯀꯤ ꯑꯃ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜꯕꯤ ꯌꯥꯎꯕꯁꯨ ꯍꯧꯖꯤꯛ ꯍꯣꯏ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯅꯤ ꯏꯇꯥꯎ ꯁꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯅꯪ ꯁꯨꯝ ꯐꯥꯒꯤ ꯇꯧꯗ ꯏꯇꯥꯎ ꯀꯔꯤꯝ ꯈꯟꯒꯅꯨꯗ ꯅꯪꯒꯤ ꯐꯥꯒꯤ ꯇꯧꯕ ꯅꯪꯒꯤ ꯐꯥꯒꯤ ꯍꯩꯅꯕ ꯃꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧ ꯀꯔꯤꯝ ꯀꯗꯥꯏ ꯋꯥꯔꯧꯔꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯈꯪꯅꯕ ꯃꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤ ꯑꯗꯨꯇꯅꯤ ꯑꯩ ꯑꯦꯜꯕꯤ ꯆꯪꯉꯒ ꯃꯌꯥꯝ ꯈꯪꯉꯕ ꯃꯤꯗ ꯐꯥꯒꯤ ꯇꯧꯏ ꯈꯪꯗꯕ ꯃꯤꯗ ꯑꯩ ꯐꯥꯒꯤ ꯇꯧꯗꯦ ꯃꯤꯉꯣꯟꯗ ꯑꯩꯗꯤ ꯆꯪꯉꯒ ꯀꯤꯔꯦꯕ ꯐꯥꯒꯤ ꯇꯧꯕꯁꯦ ꯀꯤꯔꯦ ꯑꯣꯟꯀꯤꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯃꯤꯅ ꯐꯥꯒꯤ ꯇꯧꯕ ꯀꯤ ꯀꯩꯗꯃꯛꯇꯅꯣ ꯃꯌꯥꯝꯁꯦ ꯉꯁꯤ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯅꯣꯝꯃ ꯑꯣꯏꯔꯛꯄꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤꯗꯃꯛꯇ ꯉꯥꯏꯔꯝꯒꯅꯤ ꯃꯤꯁꯦ ꯑꯗꯨꯅꯤ ꯑꯩ ꯇꯜꯂꯤ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯗꯃꯛꯇ ꯀꯅꯥꯃꯨꯛꯀꯤ ꯚꯤꯗꯤꯑꯣ ꯑꯦꯜꯕꯤ ꯆꯪꯉꯒ ꯑꯩ ꯐꯥꯒꯤ ꯀꯔꯥꯏ ꯈꯣꯠꯇꯕ ꯑꯩ ꯈꯪꯉꯒ ꯇꯧꯏ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯥꯒꯤ ꯇꯧꯗꯦ ꯃꯤꯗ ꯑꯩꯒ ꯅꯪꯒ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯍꯥꯠꯂꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏ ꯇꯧꯒꯦ ꯑꯗꯨꯗꯤ ꯀꯅꯥꯃꯨꯛ ꯅꯉꯣꯟꯗ ꯊꯤꯡꯕꯁꯨ ꯉꯝꯁꯨ ꯉꯝꯃꯣꯏ ꯃꯅꯤ ꯑꯩꯗꯤ ꯇꯥꯗꯧꯔꯦ ꯗꯥꯏꯔꯦꯛ ꯍꯥꯏꯕꯅꯤ ꯑꯩꯒ ꯗꯨꯂꯨꯒ ꯐꯥꯒꯤ ꯇꯧꯕꯗ ꯀꯅꯥꯃꯨꯛ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯎꯗ꯭ꯔꯣ ꯑꯅꯨꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯗꯨꯂꯨꯒ ꯑꯩꯒ ꯀꯣꯃꯦꯟ ꯇꯧꯕꯗ ꯅꯣꯏ ꯀꯅꯥꯃꯨꯛ ꯀꯩꯅꯣ ꯇꯧꯒꯅꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯀ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯀꯅꯥꯃꯨꯛ ꯅꯣꯏ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯕꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕꯅꯤ ꯏꯇꯥꯎ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯅꯨꯡꯉꯥꯏ ꯀꯔꯤ ꯃꯇꯝ ꯀꯔꯤ ꯏꯇꯥꯎ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯅꯨꯡꯉꯥꯏ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯌꯥꯝ ꯃꯇꯥꯡꯁꯤꯒꯗꯤ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯅꯪꯁꯦ ꯑꯩꯅ ꯈꯪꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯏꯇꯥꯎꯁꯦ ꯀꯔꯤ ꯍꯥꯏ ꯀꯩꯗ ꯇꯨꯝꯗꯣꯏ ꯍꯥꯏꯅꯣ ꯅꯪ ꯂꯥꯛꯑꯦ ꯑꯩꯅꯦ ꯗꯨꯂꯨ ꯏꯇꯥꯎ ꯅꯪꯁꯦꯅꯦ ꯌꯥꯝꯅ ꯌꯥꯡꯅ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯈꯔꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯪꯅ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏ ꯅꯪꯅ ꯌꯥꯝ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯀꯅꯥꯃꯨꯛ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ ꯅꯉꯣꯟ ꯂꯣꯏꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯃꯔꯝꯗꯨ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕꯗꯣ ꯅꯉꯣꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯈꯪꯗꯦ ꯅꯉꯣꯟꯗ ꯃꯁꯛꯁꯨ ꯎꯗ꯭ꯔꯁꯨꯅꯦ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤ ꯀꯩꯒꯤꯗꯃꯛꯇ ꯑꯁꯤ ꯗꯨꯂꯨ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯏꯇꯥꯎ ꯑꯣꯏꯔꯦꯀꯣ ꯉꯁꯤꯗꯒꯤ ꯏꯇꯥꯎ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎꯅ ꯅꯪꯅ ꯇꯧꯔꯤ ꯈꯣꯠꯇꯩ ꯆꯠꯂꯤ ꯈꯣꯠꯇꯩ ꯇꯧꯔꯤ ꯈꯣꯠꯂꯤꯗꯣ ꯌꯥꯝꯅ ꯃꯌꯥꯝꯁꯦ ꯐꯥꯒꯤꯒꯤ ꯉꯥꯛꯇꯪꯒꯤꯗꯃꯛꯇ ꯐꯥꯒꯤ ꯇꯧꯕꯁꯦ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃꯅꯤꯀꯣ ꯏꯇꯥꯎ ꯑꯗꯨ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯅꯪꯅ ꯅꯨꯡꯁꯤꯕ ꯊꯝꯕꯤꯗꯣ ꯃꯌꯥꯝꯅ ꯂꯣꯏ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯦꯕ ꯑꯗꯨꯗꯃꯛꯇ ꯅꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤ ꯂꯣꯏꯅꯁꯨ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯀꯩꯗꯃꯛꯇꯅꯣ ꯅꯪꯅ ꯐꯥꯒꯤ ꯇꯧꯕꯁꯦ ꯃꯤꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯗꯦ ꯃꯤꯒꯤ ꯃꯔꯝꯗꯁꯨ ꯀꯔꯤ ꯃꯔꯝꯗ ꯉꯥꯡꯗꯣꯏꯅꯣ
ꯑꯩꯈꯣꯏ ꯉꯥꯛꯇꯪꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯕꯅꯤ ꯉꯥꯛꯇꯪꯒꯤ ꯐꯥꯒꯤ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯕ ꯑꯦꯜꯕꯤ ꯑꯗꯨ ꯂꯣꯏꯔꯦ ꯀꯩꯅꯣꯁꯨ ꯑꯇꯩ ꯂꯥꯛꯄ꯭ꯔꯣ ꯃꯤꯒꯤ ꯃꯔꯝꯗ ꯀꯩꯗꯝꯇ ꯉꯥꯡꯗꯣꯏꯒꯦ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯗꯨ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯁꯨ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯉꯒ ꯃꯤꯒꯤ ꯀꯥꯔꯟ ꯇꯧꯔꯒ ꯃꯤꯒ ꯈꯠꯅꯕ ꯈꯣꯠꯅꯕ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯗꯤ ꯀꯔꯤ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯝꯇ ꯀꯥꯔꯟ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯧꯔꯗꯤ ꯑꯩ ꯁꯨꯝ ꯃꯥꯗ ꯑꯩ ꯁꯤꯔꯦꯅ ꯑꯩ ꯃꯈꯨꯠꯇꯗꯤ ꯑꯗꯨ ꯈꯪꯉꯨ ꯑꯩꯁꯨ ꯀꯅꯥꯝꯇꯗꯤ ꯑꯩ ꯀꯥꯔꯟ ꯇꯧꯗꯦ ꯑꯩꯉꯣꯟꯗꯁꯨ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯩ ꯀꯅꯥꯝꯇꯁꯨ ꯀꯥꯔꯟ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯂꯣꯏꯔꯦ ꯋꯥꯔꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗ ꯀꯅꯥꯅꯣꯅ ꯀꯔꯥꯏ ꯀꯩꯗꯧꯗꯣꯏꯒꯦ ꯍꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯏꯇꯥꯎ ꯑꯉꯛꯄꯅꯦ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯍꯤꯗꯥꯛ ꯄꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯤꯅꯤ ꯅꯉꯣꯟꯗ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅꯦ ꯅꯪꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯅ ꯃꯤꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯅꯁꯥꯅ ꯈꯟꯒꯅꯨ ꯑꯩ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯈꯟꯒꯅꯨ ꯃꯤꯅ ꯉꯁꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯣ ꯃꯤꯅ ꯍꯥꯏꯁꯅꯨ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯅ ꯍꯥꯏꯔꯛꯀꯅꯤ ꯋꯥꯁ ꯉꯁꯤ ꯗꯨꯂꯨꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯗ ꯉꯁꯤ ꯃꯥ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯃꯤꯅ ꯉꯥꯡꯕ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯅꯁꯥꯅ ꯅꯨꯡꯁꯤꯕꯗꯣ ꯈꯟꯒꯅꯨ ꯅꯁꯥꯅ ꯐꯖꯩ ꯐꯩ ꯆꯨꯝꯃꯤ ꯍꯥꯏ ꯑꯗꯨ ꯀꯔꯤꯝ ꯈꯟꯒꯅꯨ ꯃꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯗꯣ ꯃꯤꯅ ꯉꯁꯤ ꯍꯥꯏꯔꯛꯀꯅꯤ ꯗꯨꯂꯨꯁꯦ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦꯗ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃꯅꯤꯗ ꯉꯁꯤ ꯂꯥꯛꯇꯦ ꯃꯥ ꯋꯥꯔꯧꯕꯗꯣ ꯊꯝꯕꯗꯣ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯉꯔꯥꯡ ꯀꯔꯤ ꯂꯥꯟ ꯇꯥꯅꯤ ꯈꯪꯉꯤ ꯑꯩꯅ ꯀꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯇꯅꯤ ꯈꯪꯉꯤꯅꯤ ꯁꯤ ꯑꯩꯗꯤ ꯃꯤ ꯂꯣꯏꯅ ꯑꯩꯗꯤ ꯍꯩꯖꯗꯦ ꯀꯅꯥꯝꯅ ꯐꯔꯝꯅꯗꯤ ꯍꯔꯨꯕ ꯃꯤꯅꯤ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯃꯤꯅꯤ ꯆꯨꯝꯃꯤ ꯑꯗꯨꯅ ꯅꯪ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯃꯤꯅꯤ ꯈꯪꯉꯤ ꯀꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯇꯅꯤ ꯈꯪꯅꯔꯤꯅꯤ ꯁꯤꯁꯨ ꯑꯩꯗꯤ ꯃꯤ ꯂꯣꯏꯅ ꯑꯩꯗꯤ ꯍꯥꯏꯖꯗꯦ ꯀꯅꯥꯅ ꯐꯔꯥꯡꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯗꯨꯕꯨ ꯅꯪꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩꯗꯤ ꯍꯔꯥꯎꯕ ꯃꯤ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯃꯤꯅꯤ ꯈꯪꯉꯤ ꯑꯩꯁꯨ ꯏꯇꯥꯎ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯍꯧꯖꯤꯛ ꯄꯨꯡ ꯑꯅꯤ ꯇꯥꯔꯦꯃꯦ ꯑꯣ ꯃꯦꯁꯦꯖ ꯐꯖꯅ ꯄꯥꯔꯣ ꯍꯥꯠꯇꯣꯛꯑꯣꯔꯣ ꯅꯪ ꯑꯍꯤꯡꯁꯤꯒꯥꯏ ꯅꯣꯡꯉꯥꯜꯂ ꯇꯨꯝꯒꯦ ꯍꯥꯏꯔꯣ ꯇꯨꯝꯃꯔꯣꯏ ꯑꯩ ꯄꯨꯡ 5 ꯊꯥꯒꯦ ꯑꯦꯜꯕꯤꯁꯦ ꯍꯌꯦꯡꯅ ꯊꯕꯛꯇꯅ ꯀꯅꯥꯅ ꯀꯥꯗꯣꯏꯕ ꯀꯥꯔꯔꯣꯏ ꯊꯕꯛꯀ ꯄꯨꯡ 5 ꯊꯥꯗꯦ ꯑꯩꯈꯣꯏ ꯇꯨꯝꯍꯜꯂꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯇꯨꯝꯃꯨꯅꯦ ꯀꯔꯤ ꯏꯇꯥꯎꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯈꯪꯅꯔꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯈꯪꯅꯔꯤꯁꯤꯗꯤ ꯍꯔꯥꯎꯕ ꯃꯤ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯃꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯣꯏ ꯅꯨꯡꯁꯤ ꯅꯉꯣꯟꯗꯅꯦ ꯀꯅꯥꯝ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ ꯅꯪ ꯖꯍꯥꯡꯒꯤ ꯑꯦꯜꯕꯤ ꯆꯪꯉꯁꯨ ꯅꯉꯣꯟꯗ ꯂꯣꯏ ꯅꯨꯡꯁꯤ ꯗꯨꯂꯨꯅ ꯄꯨꯡ 2 ꯂꯩꯒꯦ ꯍꯥꯏꯔ ꯗꯨꯂꯨꯅ ꯅꯪꯅ ꯂꯣꯏꯅ ꯅꯨꯡꯁꯤ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯏꯇꯥꯎ नंग वीडियो थांगलो वीडियो अपलोड करो रे भाई वीडियो अपलोड करो वीडियो फोकस करो ꯐꯃꯨꯡꯗ ꯆꯠꯂ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯇꯨꯝꯒ꯭ꯔ ꯀꯅꯥ ꯍꯧꯗꯣꯛꯇꯣꯏꯒꯦ ꯑꯩ ꯃꯦꯁꯦꯖ ꯐꯖꯅ ꯄꯥꯎ ꯍꯥꯠꯇꯣꯛꯎꯔꯣ ꯅꯪ ꯑꯍꯤꯡꯁꯤꯒꯥꯏ ꯑꯗꯨꯒ ꯍꯥꯠꯇꯣꯛꯎꯔꯣ ꯏꯇꯩꯃ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯑꯩꯉꯣꯟꯗꯒ ꯍꯥꯠꯀꯦ ꯂꯥꯛꯇꯣꯏꯅꯤ ꯏꯇꯩꯃ ꯍꯥꯠꯇꯣꯛꯎꯔꯣ ꯍꯪꯉꯤꯕ ꯃꯥꯅ ꯏꯇꯩꯃꯅ ꯍꯥꯠꯇꯣꯛꯑꯗꯤ ꯅꯪꯒꯤ ꯏꯇꯩꯃꯁꯦ ꯀꯅꯥꯒ ꯂꯩꯗꯣꯏꯒꯦ ꯍꯩ ꯏꯇꯥꯎ
Nang ay hato dito masa ka nagalay dige. Daga oh ite ima hato dang na kanado no ay siya ondaro onda hato di ite makab lay nini nunggi layroy ite ima chale ay layroy ite mai chale ay ima pungani tare he dulo bro pungani tare ita ro chale sin natro bye ro si bye bye mi ama lumo je kanano khang de lumi hema ka mi ama lumi kanano khang de si je khang mi urang mane lumi se ita gunai ro si bye bye gunai ita gunai mi ama lumi ko Nga lo rum le osan. khang de na sai dei lady mini angak pania khang de nga sai de lady mini angak pania ita adu ni nga sai de lady ne ti je kanano khang de je Ani ni security sure. ahingi kare ai security suri ma su leyu wari tao nang su khara wari do na kok da lo salu Nga pungani hele tumaro ito. tungda ni Isa dun la. lb thana thamu libra jengu thana thamge tao La. ita lb tha thamu ro mi hum sura min ya mi hum di ani su gore lb tha thamge Nga do. kanano jenge na oi tumo ai lb tha thamge Ado nang su phamunga changa tha thamudana. à Lao. Wai kana khong doctori ge lao. là cái Leyo ba ko ko. thầm lấy bra gì ngồi lấy Pero tumara khong dokota le makha da ges kara ni ne. ấy là cái khăn là tức là cái này chứ anu Pungani tare ngang se school banwai baduga adik lai ni hanga ri da da na na suram. Tumba pian de ngan na ho ganam de ka. tumu na bidi Punta na ay thao de tumba gan. anu gula guma no Ano? Sabi nila. Nang sa mo. guma Ay kung doy ni. humai cái gì vậy du humai đó Koy ni. Mai ko daw. Sa isa gan nang ngolay ngani. ita na kare ba khoi wari se gyan tau kare khoi wari se gyan tau kanano leiri do gyan lâu salu khoi bani de mang kare tao nang na wa nga do mi do mang kare kanano do mi do mang mi mang kare tao mi mang kare nang na hai do mi do ma ai akom lại he du se akom lại tất khare akom lại tao akom lại mi do akom lại tao ai khudai ho kare ai khudai chet ki ge le we Sabi. Ano mo no puro sila lao. Pungani tare kumarin mo. kanano ai phadana khangi kanano lai ri mi je kanano phadana khangi mi je kanano Ay humay humge pero langi. kare So thandi ni dai. chất khare ai akom lại tao được cái thare được cái tao nó kare ba ai di happen chen liền duty na ni duty na khudai shet pa jan
ꯑꯩ ꯈꯨꯗꯩ ꯁꯦꯠꯂꯤꯑꯅ ꯑꯩꯈꯣꯏ ꯂꯩꯌꯨ ꯉꯥꯛꯇꯪ ꯍꯨꯃꯥꯏꯗꯨ ꯉꯥꯛꯇꯪ ꯄꯤꯔꯛꯎ ꯀꯩꯒꯤꯅꯣ ꯐꯦꯟ ꯅꯨꯡꯁꯤꯠ ꯊꯝꯕ꯭ꯔꯣ ꯑꯣ ꯄꯨꯡ ꯑꯅꯤ ꯍꯦꯜꯂꯦ ꯇꯨꯝꯃꯨ ꯕꯕꯥ ꯍꯌꯦꯡ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏ ꯇꯧꯔꯤ ꯑꯍꯤꯡ ꯁꯨꯛ ꯊꯦꯡꯕꯁꯤꯒ ꯂꯩꯔꯤꯁꯦ ꯎꯝ ꯂꯩꯔꯤ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯑꯩ ꯈꯪꯉꯤ ꯂꯩꯁꯅꯨ ꯑꯩ ꯑꯉꯛꯄꯅꯤ kita sera kira ꯑꯉꯛꯄꯅꯤ ꯑꯉꯛꯄꯅꯤ kita asere ꯏꯇꯥꯎ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯉꯛꯄꯅꯤ kita asere ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯃꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯉꯤ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯑꯦ ꯃꯤ ꯑꯍꯨꯝ ꯁꯨꯔꯝꯃꯤꯅꯦ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯏꯁꯦ ꯀꯅꯥ ꯂꯩ ꯍꯪꯕꯅꯤ ꯀꯅꯥꯅꯣ ꯂꯩꯁꯦ ꯍꯪꯕꯅꯤ ꯍꯪꯉꯨ ꯀꯅꯥꯅꯣ ꯂꯩꯁꯦ ꯍꯦꯠ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯏꯇꯥꯎ ꯃꯈꯣꯟ ꯍꯧꯔꯤꯅꯦ ꯎꯝ ꯐꯦꯟꯒꯤ ꯃꯈꯣꯟ ꯍꯧꯔꯤꯅꯦ ꯏꯇꯥꯎ बबल्स आगे ना हो बबल्स बबल्स कहाँ जा रहे हैं यारे हे मी मरी सुरमिनी कनानो मी मरी सेबू ꯀꯨꯔꯧꯅ Kenapa? Kenapa? Mani. Kena lay hangbani ay kano. Daga het kaino torido itaw makon hawri ni ay. To phengi makon hawri to itaw phengi makon ni to. Aigi phengi makon ni. Daga message taragone wari sanasi se nahak bu mi mangare ta mi amadi lady he mi amadi tari kanano khangte mangare abu itabu sangnaba mi lady chatle handakti yade thawai pai thone ꯀꯩꯒꯤꯅ ꯁꯪꯗ꯭ꯔꯦ khangde kanano chakha chakha de sangma mi jaga de
ꯏꯇꯥꯎꯕꯨ ꯁꯪꯅꯕ ꯃꯤ ꯂꯩꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯟꯗꯛꯇꯤ ꯌꯥꯗꯦ ꯊꯋꯥꯏ ꯄꯥꯏꯗꯣꯔꯦ ꯑꯦ ꯁꯤ ꯏꯇꯥꯎꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯎꯅꯤꯌꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯎꯍꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯀꯤꯅ ꯏꯟꯁꯇꯥꯒꯤ ꯀꯔꯤ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯨꯍꯦ ꯏꯇꯥꯎ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯨꯍꯦ ꯏꯇꯥꯎ ꯑꯃꯨꯛ ꯂꯥꯛꯂꯃꯤꯅꯦ ꯀꯩꯅꯣꯅꯦ ꯁꯚꯦꯟꯗꯣ ꯅꯉꯣꯟꯗ ꯄꯤꯔꯛꯏꯔꯣ ꯁꯤꯁꯦ ꯍꯩꯠ ꯅꯝꯕꯔꯅꯤꯅꯁꯦ 7005931 ꯑꯩ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯇꯧꯔꯛꯑꯦꯕ ꯔꯤꯃꯨꯚ ꯇꯧꯒꯦ ꯀꯛꯊꯠꯈ꯭ꯔꯣ ꯃꯤꯅ ꯎꯔꯅꯤ कट कट कर ꯀꯛꯇꯤ ꯀꯛꯈ꯭ꯔꯕ ꯌꯦꯡꯉꯨ ꯀꯛꯇꯦꯕ ꯀꯛꯈ꯭ꯔꯕꯅꯤ ꯀꯛꯊꯠꯈ꯭ꯔꯦ ꯎꯝ ꯂꯧꯔꯦ 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 ꯂꯧꯔꯕ ꯂꯧꯔꯦ ꯂꯧꯔꯦ ꯏꯇꯥꯎ ꯂꯧꯈ꯭ꯔꯦ ꯀꯛꯈ꯭ꯔꯦ ꯅꯝꯕ ꯂꯧꯔꯒ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯕ ꯑꯍꯤꯡꯗꯗꯤ ꯐꯣꯟꯒ ꯇꯧꯔꯛꯀꯅꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯇꯧꯔꯣꯏꯍꯦ ꯑꯍꯤꯡꯗꯒ ꯐꯣꯟꯒ ꯑꯉꯥꯎꯕꯔꯣ ꯑꯩꯕꯨ ꯑꯍꯤꯡꯗꯒ ꯐꯣꯟ ꯇꯧꯔꯛꯇꯣꯏꯗꯨꯕꯨ ꯑꯍꯤꯡꯗꯒ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯣꯏꯌꯦ ꯋꯥꯠꯁꯑꯞ ꯅꯝꯕꯔꯅꯤ ꯑꯠꯆꯥ ꯑꯠꯆꯥ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯈꯔꯦ ꯑꯗꯨ ꯅꯝꯕꯔꯗꯣ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯗꯤ ꯏꯚꯤꯅꯤꯡꯗ ꯇꯧꯔꯛꯀꯦ ꯅꯝꯕꯔ ꯆꯨꯝꯕ꯭ꯔꯣ ꯃꯥ ꯄꯤꯔꯤ ꯅꯝꯕꯔꯗꯣ ꯅꯝꯕꯔ ꯑꯃꯈꯛꯇ ꯄꯥꯏ ꯑꯆꯥ ꯑꯩꯁꯨ ꯅꯝꯕꯔ ꯑꯃꯇꯅꯤꯗ ꯄꯥꯏꯔꯤꯁꯤ ꯏꯇꯥꯎ ꯃꯤ ꯑꯃ ꯌꯦꯡꯉꯤꯅꯦ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯌꯦꯡꯉꯤꯅꯦ ꯏꯇꯥꯎ ꯀꯅꯥꯅꯣ ꯏꯇꯥꯎ ꯃꯤ ꯑꯃ ꯌꯦꯡꯉꯤꯅꯦ ꯍꯥꯠꯇꯣꯛꯑꯁꯤꯔꯣ ꯃꯁꯦ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯕ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯑꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯇꯧꯔꯛꯀꯦ ꯃꯣꯔꯅꯤꯡꯗ ꯇꯧꯔꯛꯀꯦ ꯃꯣꯔꯅꯤꯡ ꯄꯨꯡ 11 12 ꯇꯧꯔꯛꯀꯦ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯏꯇꯥꯎ ꯑꯃꯁꯤ ꯀꯅꯥꯅꯣꯅꯦ ꯁꯨꯝ ꯉꯁꯥꯏꯗꯩ ꯌꯦꯡ ꯂꯩ ꯀꯅꯥꯅꯣ ꯃꯁꯤ ꯏꯇꯥꯎ ꯉꯁꯥꯏꯗꯩ ꯂꯩꯔꯦꯃꯤꯅꯤ ꯎꯠ ꯀꯟꯅꯣ ꯎꯏꯠ ꯀꯅꯥꯅꯣ ꯍꯥꯠꯇꯣꯛꯎꯔꯣꯏ ꯑꯗꯨꯅꯦꯗ ꯉꯁꯥꯏꯗꯩ ꯂꯩꯔꯤꯅꯤ ꯁꯤꯁꯦ ꯀꯅꯥꯅꯣ ꯁꯤꯁꯦ ꯀꯣꯃꯦꯟꯒ ꯇꯧꯔꯛꯇꯦꯅꯦ ꯀꯅꯥꯅꯣ ꯁꯤꯁꯦ ꯎꯝ 11 12 ꯇꯣ
ꯃꯣꯔꯅꯤꯡꯔꯣ ꯍꯣꯏꯃ 11 ꯇꯧꯔꯛꯀꯦ 11 12 ꯃꯅꯨꯡꯗ ꯇꯧꯔꯛꯀꯦ ꯑꯗꯨ ꯃꯣꯔꯅꯤꯡꯅꯤ 12 ꯂꯥꯛꯑꯒꯗꯤ ꯀꯗꯥꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯏꯇꯩꯃꯁꯨ ꯀꯣꯃꯦꯟ ꯄꯥꯔꯤꯅꯦ ꯇꯨꯝꯗ꯭ꯔꯤꯅꯦ ꯄꯥꯔꯤ ꯃꯥꯁꯨ ꯀꯣꯃꯦꯟ ꯅꯪꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤ ꯃꯥꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 2:16 ꯇꯥꯔꯦꯅꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣꯍꯦ ꯅꯪꯁꯨꯕꯣ ꯃꯦꯁꯦꯖꯇ ꯊꯥ ꯌꯥꯗꯦ ꯏꯇꯥꯎꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯝꯃꯤꯅꯣ ꯑꯩ ꯒꯨꯍꯥꯇꯤꯗꯅꯤ ꯏꯇꯥꯎ ꯒꯨꯍꯥꯇꯤꯗ ꯌꯨꯝꯗ ꯑꯗꯨꯒ ꯌꯨꯝꯗꯔꯣ ꯅꯪ ꯕꯔꯥꯗꯔꯣ ꯕꯔꯥꯗꯅꯤ ꯕꯔꯥꯗ ꯑꯩ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯒꯨꯍꯥꯇꯤꯗ ꯊꯕꯛ ꯇꯧꯏ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣꯍꯦ ꯅꯪꯁꯨ ꯊꯤꯗꯣꯏꯅꯦ ꯀꯔꯥꯏ ꯑꯩ ꯇꯧꯗꯣꯏꯅꯦ ꯄꯨꯡ 3 ꯇꯥꯔꯦ ꯅꯪ ꯇꯨꯝꯃꯣꯏꯗ꯭ꯔꯣ ꯄꯨꯡ 2:30 ꯇꯥꯔꯦ ꯅꯪ ꯇꯨꯝꯃꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣ ꯅꯪꯒꯤ ꯅꯨꯄꯤ ꯒꯥꯔꯜꯐ꯭ꯔꯦꯟꯗꯣ ꯂꯧꯔꯣ ꯅꯪꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯗꯣ ꯄꯨ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯔꯒ ꯐꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯡ 2 ꯃꯈꯥꯏꯗꯣ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯨꯡ 2 ꯚꯦꯂꯨ ꯃꯈꯥꯏꯗꯣ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯐꯣꯟ ꯇꯧꯗꯣ ꯏꯇꯩꯗ ꯐꯣꯟ ꯇꯧꯗꯣ ꯄꯨꯡ 2:30 ꯇꯥꯗꯣꯔꯦ ꯇꯨꯝꯒꯤꯗꯧꯅꯤꯅ ꯏꯇꯥꯎꯅ ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯤꯕꯨꯗꯤ ꯊꯤꯕ ꯌꯥꯏꯅꯦ ꯃꯇꯥꯡ ꯆꯍꯤꯗ ꯂꯨꯍꯣꯡꯉꯗꯤ ꯈꯜꯂꯤꯅꯤ ꯀꯔꯤ ꯅꯨꯄꯤꯕꯨꯗꯤ ꯊꯤꯕ ꯌꯥꯏꯅꯦ ꯀꯗꯥꯏꯗꯅꯣ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤꯅꯤ ꯍꯣꯏ ꯏꯇꯥꯎ ꯂꯨꯍꯣꯡꯉꯣ ꯑꯗꯨꯗꯣ ꯀꯗꯥꯏ ꯃꯇꯝ ꯆꯥꯅ ꯂꯣꯏ ꯇꯧꯔꯒ ꯐꯩ ꯃꯇꯥꯡꯗꯣ ꯆꯥꯔꯒ ꯇꯧꯔꯒ ꯐꯩ ꯑꯗꯨꯅꯤ ꯂꯧꯁꯜꯂꯣ ꯃꯊꯪ ꯆꯍꯤꯗ ꯅꯨꯄꯤ ꯊꯤꯔꯣ ꯄꯨꯡ 3 ꯇꯥꯔꯦ ꯑꯗꯨꯒ ꯇꯨꯝꯃꯒꯦ ꯅꯨꯡꯉꯥꯏꯅ ꯐꯦꯃꯤꯂꯤ ꯑꯃ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯔꯤ ꯏꯇꯥꯎ ꯑꯩꯅ ꯑꯦꯗꯚꯥꯟꯁ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯀꯔꯤ ꯅꯨꯄꯤ ꯊꯤꯔꯣ ꯐꯖꯅ ꯂꯩꯔꯣ ꯑꯗꯨ ꯐꯦꯃꯤꯂꯤ ꯑꯃ ꯐꯖꯅ ꯒ꯭ꯔꯣ ꯑꯣꯏꯔꯣ ꯑꯗꯨꯅꯤ ꯆꯦꯛꯄ ꯅꯥꯕ ꯈꯣꯠꯇꯅ ꯐꯖꯅ ꯂꯩꯔꯣ ꯑꯗꯨꯅꯤ ꯂꯥꯛꯑꯣꯀꯣ ꯏꯇꯥꯎ ꯑꯩ ꯂꯨꯍꯣꯡꯕꯗ ꯅꯪ ꯏꯟꯚꯥꯏꯠ ꯇꯧꯔꯗꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯏꯟꯚꯥꯏꯠ ꯇꯧꯗꯤ ꯀꯥꯏ ꯂꯥꯛꯀꯅꯤ ꯏꯟꯚꯥꯏꯠ ꯇꯧꯗꯤ ꯂꯥꯛꯑꯣꯏ ꯀꯥꯏꯒꯤ ꯅꯨꯄꯤꯅꯣ ꯅꯣꯏ ꯑꯒꯣꯔꯇꯣꯂꯥꯒꯤ ꯅꯨꯄꯤꯔꯣꯅ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯅꯨꯄꯤꯔꯣ ꯅꯨꯄꯤꯗꯤ ꯈꯪꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯣꯏꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯅꯪꯕꯨ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ ꯍꯣꯏꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯣ ꯍꯣꯏꯃꯥ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯅꯨꯄꯤꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯒꯥꯔꯜ ꯐ꯭ꯔꯦꯟꯒ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯙꯦ ꯔꯙꯦ ꯄꯨꯡ 2:30 ꯇꯥꯔꯦ ꯑꯗꯨꯗ ꯅꯪꯕꯨ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒꯦ ꯈꯜꯂꯤꯕ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯨꯝꯃꯤ ꯏꯇꯥꯎ ꯃꯤ ꯑꯃ ꯂꯨꯝꯃꯤꯀꯣ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯃꯤ ꯑꯃ ꯂꯨꯝꯃꯤꯀꯣ ꯃꯤ ꯑꯃ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤ ꯇꯧꯔꯤꯀꯣ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯊꯃꯣꯏꯗ ꯂꯧꯁꯜꯂ ꯏꯔꯤ
ꯐꯖꯅ ꯉꯥꯡꯉꯨꯀꯣ ꯁꯤꯖꯗꯅꯤ ꯅꯠꯇꯗꯤ ꯂꯨꯝꯃꯨ 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 ꯍꯥꯠꯀꯦ ꯂꯨꯝꯕ ꯃꯤꯗꯣ ꯏꯇꯥꯎꯅ ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯄꯨꯡ ꯌꯩꯔꯤꯃꯤ ꯏꯇꯥꯎ ꯑꯉꯛꯄꯅꯤꯌꯦ ꯀꯔꯤ ꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯄꯨꯡ ꯌꯩꯔꯝꯃꯤ ꯏꯇꯥꯎ ꯑꯉꯛꯄꯅꯤ ꯍꯨꯏꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤꯒꯤ ꯀꯔꯤ ꯄꯨꯡ ꯌꯩꯔꯨꯔꯦ ꯍꯥꯏꯁꯦ ꯅꯪ ꯑꯉꯛꯄꯅꯤꯍꯦ ꯅꯪꯁꯨꯕꯣ ꯄꯦꯜꯂꯦ ꯏꯇꯥꯎ ꯑꯩꯗꯤꯕꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯪꯒꯤ ꯂꯥꯏꯐ ꯏꯁꯇꯣꯔꯤ ꯇꯥꯕꯁꯦ ꯑꯩ ꯄꯦꯜꯂꯦꯍꯦ ꯏꯕꯣ ꯑꯩ ꯑꯣꯏꯔꯗꯤ ꯂꯥꯏꯗ ꯄꯨꯔ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯕ ꯃꯊꯛꯇ ꯃꯦꯁꯦꯖ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯈꯣꯏ ꯅꯨꯄꯤ ꯀꯔꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯤ ꯇꯣꯏꯅ ꯀꯩꯅꯣ ꯏꯇꯥꯎ ꯏꯟꯚꯥꯏꯠ ꯇꯧꯔꯛ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯍꯣꯏ ꯇꯧꯔꯛꯑꯣ ꯏꯇꯥꯎ ꯅꯨꯄꯤꯗꯤ ꯈꯪꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯄꯤ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯂꯩꯇꯦ ꯂꯩꯔꯦꯃꯤꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯣꯏ ꯃ ꯏꯇꯥꯎ ꯊꯃꯣꯏ ꯀꯥꯏꯔꯦꯍꯦ ꯃꯣꯏꯗꯤꯕꯣ ꯈꯪꯅꯕ ꯅꯨꯄꯤ ꯅꯪ ꯊꯃꯣꯏ ꯀꯥꯏꯅꯈꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯥꯡꯒꯠꯂꯒ ꯄꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤꯕꯣ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯍꯥꯏ ꯅꯨꯄꯤꯒꯤ ꯀꯔꯤ ꯍꯥꯏ ꯃꯉꯣꯟꯗꯤ ꯈꯪꯗꯦꯀꯣ ꯑꯩꯅ ꯅꯨꯡꯁꯤꯔꯗꯤ ꯑꯣꯟꯅ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯅꯨꯄꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯒꯤ ꯆꯍꯤ 5ꯅꯤ ꯑꯩꯅ ꯀꯣꯏꯅꯔꯤꯁꯦ ꯆꯍꯤ 5 ꯏꯇꯥꯎ ꯅꯪ ꯊꯥꯗꯔꯣ ꯑꯩ ꯆꯍꯤ 5ꯅꯤ ꯃꯥꯒ ꯀꯣꯏꯅꯔꯤꯁꯤ ꯀꯣꯏꯅꯔꯒ ꯏꯇꯩꯃꯁꯦ ꯑꯩꯅ ꯂꯧꯔꯤꯅꯤ ꯑꯗꯨꯕꯨ ꯊꯥꯖꯔꯒ ꯊꯝꯃꯒ ꯊꯥꯗꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏ ꯉꯁꯤ ꯊꯨꯡꯅꯔꯤꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯆꯍꯤ 5ꯅꯤ ꯑꯩꯅ ꯀꯣꯏꯅꯔꯝꯃꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯆꯍꯤ 5 ꯌꯥꯝꯅ ꯁꯥꯡꯂꯕꯅꯤ ꯀꯥꯏ ꯃꯟꯇ꯭ꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯃꯣꯏ ꯃꯟꯗꯞꯇꯣ ꯑꯩꯈꯣꯏꯅ ꯄꯨꯡꯖꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯃꯈꯣꯏ ꯃꯥꯟꯗꯣꯞꯇꯣ ꯑꯩꯈꯣꯏꯅ ꯄꯨꯡꯖꯩ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯔꯃꯤꯅ ꯃꯥꯏ ꯂꯨꯍꯣꯡꯕꯗ ꯄꯨꯡ ꯑꯣꯏꯅꯖꯩꯔꯦ ꯍꯥꯏ ꯏꯇꯥꯎ ꯑꯩ ꯇꯜꯂꯤꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯍꯦ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯅꯔꯒ ꯅꯪꯅ ꯃꯥꯏ ꯂꯨꯍꯣꯡꯕꯗ ꯆꯠꯂꯒ ꯄꯨꯡ ꯌꯩꯔꯤꯕ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯊꯨꯒꯥꯏꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯐꯪꯗ꯭ꯔꯁꯨ ꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯄꯨꯡꯖꯩꯅ ꯄꯩꯁꯥ ꯐꯪꯉꯤꯌꯦ ꯄꯦꯜꯂꯦꯍꯦ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯄꯦꯜꯂꯦ ꯑꯩ ꯉꯝꯃꯣꯏꯍꯦ ꯑꯩꯗꯤ ꯊꯨꯒꯥꯏꯔꯒ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯃꯇꯝꯗꯨꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯐꯪꯗꯁꯨ ꯄꯨꯡꯖꯩꯅ ꯄꯩꯁꯥ ꯐꯪꯉꯤ ꯀꯥꯏꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯥꯎ ꯅꯪ ꯅꯪ ꯌꯥꯏꯍꯦ ꯅꯪꯕꯣ ꯅꯨꯄꯤ ꯐꯪꯗꯁꯨ ꯀꯔꯤ ꯍꯥꯏ ꯐꯪꯗ꯭ꯔꯁꯨ ꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯡꯖꯩꯅ ꯄꯩꯁꯥ ꯐꯪꯉꯤ ꯌꯥꯏ ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯗꯤ ꯆꯟꯕ
ꯄꯥꯝꯗꯦ ꯑꯗꯨꯅꯤ ꯏꯇꯥꯎ ꯆꯦꯟꯕ ꯄꯥꯝꯗ꯭ꯔꯁꯨ ꯀꯔꯤ ꯍꯥꯏ ꯂꯨꯍꯣꯡꯉꯨ ꯀꯩꯗꯧꯕ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯇꯥꯎ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯂꯩꯕꯅꯤ ꯃꯇꯥꯡ ꯀꯛ ꯅꯨꯄꯤ ꯑꯃꯗ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯅꯪ ꯅꯨꯄꯤ ꯑꯃꯗ ꯍꯧꯔꯨꯁꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯦꯟꯕꯒ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤꯝ ꯗꯤꯐꯔꯦꯟꯁ ꯂꯩꯇꯦ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯍꯧꯔꯨꯁꯨ ꯑꯗꯨ ꯅꯨꯄꯤꯗꯣ ꯍꯥꯏꯔꯒꯅꯤ ꯑꯩꯒꯤ ꯅꯤꯄꯥ ꯂꯩꯌꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯀꯅꯤ 100%ꯗꯗꯤ 90% ꯍꯥꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯤꯄꯥ ꯂꯩ ꯍꯥꯏꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯗꯥꯏ ꯅꯤꯄꯥ ꯂꯩꯇꯕ ꯅꯨꯄꯤ ꯂꯩꯇꯕ ꯀꯅꯥꯝ ꯂꯩꯇꯦ ꯂꯣꯏ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯦꯟꯕꯒ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒ ꯀꯔꯤꯝ ꯗꯤꯐꯔꯦꯟꯁ ꯂꯩꯇꯦ ꯅꯪꯅ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯁꯤꯅ ꯄꯨ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯨꯍꯣꯡꯒꯦꯔꯥ ꯅ ꯀꯣꯏꯅꯒꯦꯔꯥ ꯀꯣꯏꯔꯒ ꯆꯦꯟꯒꯦꯔꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯦꯀꯣ ꯅꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯉꯨ ꯍꯥꯏꯁꯨ ꯍꯥꯏ ꯉꯝꯃꯣꯏ ꯑꯗꯨꯗꯒꯤ ꯅꯪꯅ ꯆꯦꯜꯍꯧꯁꯨ ꯍꯥꯏ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯗ ꯆꯦꯟꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯀꯔꯤ ꯂꯥꯏꯕꯛꯇ ꯏꯕ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯅꯨꯄꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯦꯟꯕ ꯆꯦꯟꯗ꯭ꯔꯃꯤꯅ ꯀꯥꯏꯅꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯗꯤ ꯉꯝꯃꯤ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯏꯇꯥꯎ ꯀꯩꯗꯧꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯏ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨ ꯈꯪꯗꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯇ꯭ꯔꯨ ꯂꯚ ꯍꯥꯏꯗꯤ ꯈꯪꯗꯦ ꯇ꯭ꯔꯨ ꯂꯚ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯅꯨꯡꯁꯤꯕ ꯑꯃ ꯊꯥꯖꯕ ꯑꯃ ꯂꯩꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯍꯧꯔꯨꯔꯒ ꯅꯨꯄꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯗ꯭ꯔꯝꯃꯤ ꯀꯔꯤ ꯑꯩ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯑꯩ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯑꯩ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯍꯧꯔꯨꯔꯒ ꯅꯨꯄꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯍꯧꯖꯗ꯭ꯔꯃꯤꯅꯦ ꯍꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯏꯇꯥꯎ ꯅꯪꯅ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯅꯪꯒꯤ ꯀꯔꯤ ꯍꯥꯏ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯊꯃꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯕꯗꯤ ꯑꯗꯨꯗꯤ ꯈꯪꯗꯔꯦ ꯍꯣꯏ ꯃꯦꯁꯦꯖ ꯐꯖꯅ ꯄꯥꯎ ꯑꯍꯤꯡ ꯊꯦꯡꯕꯁꯤꯒ ꯍꯥꯠꯇꯣꯛꯎꯔꯣꯏ ꯍꯥꯏ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯅꯨꯄꯤ ꯈꯪꯍꯧꯗꯦ ꯏꯇꯥꯎ ꯍꯧꯔꯨꯔꯒ ꯅꯨꯄꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯗ꯭ꯔꯝꯃꯤ ꯍꯧꯔꯒ ꯅꯨꯄꯥ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯑꯠꯆꯥ ꯏꯇꯥꯎ ꯍꯧꯔꯒ ꯅꯨꯄꯥ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯗ꯭ꯔꯝꯃꯤ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯔꯤ ꯍꯥꯏ ꯍꯧꯕ ꯈꯨꯗꯤꯡꯒꯤ ꯅꯤꯄꯥ ꯂꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯅꯤꯄꯥ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯣ ꯅꯨꯡꯁꯤꯕ ꯂꯩꯔꯝꯃꯗꯤ ꯅꯨꯡꯁꯤꯔꯒ ꯐꯖꯅ ꯂꯨꯍꯣꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯕꯥꯕꯥ ꯑꯃꯔ ꯕꯦꯇꯤ ꯗꯦꯈꯤꯌꯥ ꯗꯤꯕꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯔꯦ ꯂꯥꯁꯇ ꯂꯩ ꯅꯨꯡꯁꯤꯕꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯕꯠ ꯍꯥꯏꯗꯤ ꯑꯩ ꯂꯩ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯕꯠ ꯍꯥꯏꯗꯤ ꯑꯔꯦ ꯅꯨꯡꯁꯤꯔꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯩꯌꯨ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯨꯝꯅ ꯂꯩꯔꯝꯕꯗꯣ ꯆꯦꯟꯈꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯕꯗ ꯃꯥ ꯆꯦꯜꯂꯝꯃꯅꯤꯌꯦ ꯗꯨꯂꯨꯞ ꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯩ ꯑꯒꯣꯔꯇꯂꯥ ꯂꯥꯛꯑꯗꯤ ꯏꯆꯦ ꯇꯈꯦꯜꯒ ꯐꯪꯅꯅꯤ ꯑꯗꯨꯗꯒꯤ ꯅꯪꯅꯁꯨ ꯀꯔꯤ ꯃꯇꯥꯡ ꯆꯥꯔꯗꯤ ꯅꯪꯅꯁꯨ ꯐꯪꯅꯅꯤ ꯑꯩꯒꯤ ꯌꯨꯝꯗꯤ ꯀꯔꯤ ꯑꯩꯗꯤ ꯄꯊ꯭ꯔꯥ ꯒꯥꯟꯙꯤꯒꯤꯅꯤ ꯌꯥꯝ ꯊꯥꯞꯇꯦ ꯅꯣꯏꯒ ꯑꯒꯣꯔꯇꯣꯂꯥꯒ ꯌꯥꯝ ꯊꯥꯞꯇꯦ
ꯄꯊꯥꯀꯥꯟꯗꯤ ꯑꯩꯁꯨ ꯅꯪ ꯈꯪꯉꯝꯒꯅꯤ ꯖꯝ ꯊꯥꯞꯇꯦ ꯀꯣꯔꯤꯡꯒꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯑꯩꯁꯨ ꯑꯩꯅ ꯑꯒꯔꯇꯂꯥ ꯂꯥꯛꯑꯗꯤ ꯐꯪꯉꯁꯤ ꯑꯗꯨ ꯀꯔꯤ ꯃꯔꯧꯅꯣ ꯅꯪꯁꯨ ꯀꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯏꯇꯥꯎ ꯅꯪꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯅꯪꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯒꯅꯤ ꯀꯔꯤ ꯋꯥꯔꯒꯅꯣ ꯈꯔꯅꯤ ꯀꯔꯥꯏ ꯐꯖꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯊꯥꯡꯒꯠꯂꯒ ꯅꯪꯁꯨ ꯀꯔꯥꯏ ꯒ꯭ꯔꯣ ꯑꯣꯏꯔꯣ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯨ ꯆꯥꯔꯖ ꯂꯣꯏꯗꯣꯔꯦ ꯀꯩ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯣ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯃꯥꯅꯤ ꯂꯣꯏꯗꯣꯔꯦ ꯄꯨꯡ ꯃꯔꯤ ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯔꯣ ꯕꯥꯔꯣ ꯂꯩ ꯄꯊꯥꯀꯥꯟꯗꯗꯤ ꯑꯁꯥꯝꯗꯅꯤꯅꯦ ꯍꯣꯏꯅꯦ ꯑꯁꯥꯝꯗꯅꯤꯅꯦ ꯄꯊꯥꯀꯥꯟꯗꯗꯤ ꯑꯁꯥꯝꯗꯅꯤꯅꯦ ꯅꯣꯏꯗꯤ ꯑꯒꯔꯇꯣꯂꯥꯒꯤ ꯀꯗꯥꯏ ꯏꯁꯇꯦꯠ ꯑꯃꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯑꯁꯥꯝ ꯏꯁꯇꯦꯠꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯅꯪ ꯄꯊꯥꯅꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯀꯣꯅꯤꯡꯒꯣ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯜꯗ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯕꯨꯗꯨꯂꯨ ꯅꯪꯕꯨ ꯄꯥꯊꯥꯀꯥꯟꯗꯤ ꯄꯨꯡ ꯇꯩꯕ ꯂꯥꯛꯑꯝꯃꯤ ꯑꯩ ꯂꯨꯞꯅꯩ ꯈꯨꯟꯗ ꯀꯔꯤ ꯂꯥꯛꯂꯝꯃꯤ ꯑꯩ ꯂꯥꯞꯅꯩ ꯈꯨꯟꯗ ꯀꯩꯅꯣ ꯂꯥꯞꯅꯩ ꯈꯨꯟꯗ ꯀꯩꯅꯣ ꯂꯥꯞꯅꯩ ꯈꯨꯟ ꯍꯥꯏꯗꯤ ꯄꯊꯥꯔꯀꯥꯟꯗꯤꯗ ꯄꯨꯡ ꯇꯩꯕ ꯂꯥꯛꯑꯝꯃꯤ ꯑꯩ ꯂꯦꯞꯅꯩ ꯈꯨꯟꯗ ꯂꯥꯞꯅꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯝꯅꯩ ꯈꯨꯟꯗ ꯀꯩꯅꯣ ꯂꯦꯞꯅꯩ ꯈꯨꯟꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯈꯨꯟꯅꯣ ꯂꯦꯞꯅꯩ ꯍꯥꯏꯗꯤ ꯂꯝꯅꯩ ꯈꯨꯟꯗ ꯂꯝꯅꯩ ꯈꯨꯟꯗꯒ ꯂꯩꯇꯦ ꯂꯝꯅꯩ ꯍꯥꯏꯗꯤ ꯀꯩꯅꯣ